ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄ꯭ꯔꯤꯌꯥ ꯍꯩꯁꯅꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯥꯔꯕ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯈꯥꯡꯗꯨꯅ ꯂꯩꯃ ꯊꯔꯣꯏ ꯈꯨꯜꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯃ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ "ꯏꯁꯨ ꯊꯣꯏꯕꯤ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯀꯗꯥꯏꯗ ꯂꯩꯒꯦ? ꯑꯕꯣꯛꯅ ꯀꯧꯔꯤꯁꯦ ꯇꯥꯕ꯭ꯔꯣ ꯏꯁꯨ ꯊꯣꯏꯕꯤ?" ꯂꯥꯡꯂꯦꯟꯅ "ꯇꯥꯏꯌꯦ ꯑꯕꯣꯛ." "ꯍꯜꯂꯛꯑꯕꯣ ꯑꯕꯣꯛ? ꯊꯔꯣꯏ ꯀꯌꯥꯝ ꯈꯨꯜꯂꯛꯀꯦ?" "ꯈꯔ ꯈꯨꯜꯂꯦ꯫ ꯑꯗꯨ ꯏꯁꯨ, ꯑꯕꯣꯛꯅ ꯉꯁꯥꯏ ꯀꯩ ꯀꯧꯕ ꯇꯥꯗ꯭ꯔꯤꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯔꯤꯒꯦ ꯏꯁꯨꯕꯣ?" "ꯑꯕꯣꯛ, ꯑꯩ ꯂꯥꯏꯗꯤ ꯁꯥꯔꯨꯏꯅꯤ, ꯑꯗꯨꯗ ꯇꯥꯍꯧꯗ꯭ꯔꯦ꯫ ꯏꯅꯦ ꯊꯕꯥꯅ ꯂꯥꯏꯗꯤꯗꯣ ꯈꯔ ꯊꯨꯅ ꯄꯤꯔꯛꯑꯣ ꯍꯥꯏꯔꯛꯑꯦ, ꯑꯗꯨꯒꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯨꯏꯅꯤ." "ꯍꯣ ꯍꯣ ꯍꯣ, ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩ꯫ ꯑꯩꯗꯤ ꯅꯪ ꯑꯉꯥꯡꯁꯤꯡꯒ ꯁꯥꯟꯅꯕ ꯊꯣꯛꯈ꯭ꯔꯕꯅ ꯈꯜꯂꯨꯔꯦ, ꯀꯧꯕ ꯇꯥꯃꯟꯗꯕꯗꯨꯗ." "ꯆꯠꯇ꯭ꯔꯦ, ꯑꯕꯣꯛꯁꯨ ꯌꯨꯝꯗ ꯂꯩꯇꯦ, ꯀꯃꯥꯏ ꯆꯠꯇꯣꯏꯅꯣ? ꯌꯨꯝ ꯃꯤ ꯂꯩꯇꯕꯤ ꯊꯅꯝꯕꯗꯣ ꯇꯜꯂꯦ꯫ ꯑꯗꯨ ꯏꯁꯨ, ꯑꯩꯗꯤ ꯅꯪꯅ ꯑꯉꯥꯡꯒ ꯁꯥꯟꯅꯕꯁꯤ ꯄꯥꯝꯗꯦꯕꯣ, ꯅꯪꯁꯦ ꯂꯩꯁꯥꯕꯤꯁꯨ ꯐꯥꯔꯦ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯉꯥꯡꯁꯤꯡꯒ ꯁꯥꯟꯅꯔꯕꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯆꯣꯞꯂꯛꯀꯅꯤꯅꯦ." "ꯑꯕꯣꯛ, ꯀꯩꯒꯤ ꯆꯣꯞꯇꯣꯏꯅꯣ? ꯑꯩ ꯀꯅꯥꯝꯇꯗ ꯂꯥꯟꯗꯤꯌꯦ. ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯑꯩꯒꯤꯗꯤ ꯏꯈꯥꯗ ꯏꯄ꯭ꯋꯥ ꯑꯃ, ꯏꯅꯥꯎ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦ. ꯑꯗꯨꯅ ꯑꯩꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯑꯕꯣꯛ." "ꯍꯣꯏ ꯍꯣꯏ, ꯌꯥꯔꯤꯁꯤ ꯌꯥꯔꯤꯁꯤ. ꯑꯕꯣꯛꯅ ꯈꯨꯜꯂꯛꯄ ꯊꯔꯣꯏꯁꯤ ꯑꯃꯨꯛꯇ ꯏꯁꯤꯡꯗ ꯇꯤꯡꯉꯝꯃꯨꯁꯤ." "ꯍꯣꯏ ꯑꯕꯣꯛ." ꯃꯁꯨ ꯃꯕꯦꯟꯈꯛ ꯏꯪꯅ ꯆꯤꯛꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯖꯕꯅꯤ꯫ ꯂꯥꯡꯂꯦꯟꯕꯨ ꯍꯦꯛ ꯄꯣꯛꯄ ꯄꯣꯛꯄꯤꯗꯤ ꯂꯥꯡꯂꯦꯟꯅ ꯇꯥꯏꯕꯪꯄꯥꯟ ꯈꯣꯡꯗꯥꯔꯛꯄ ꯏꯀꯨꯏ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥꯅ ꯅꯥꯗꯨꯅ ꯂꯩꯈꯤꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯂꯩꯃꯅ ꯃꯁꯨꯕꯨ ꯀꯩꯗ ꯁꯣꯏꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯁꯦꯟꯅꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯂꯤ꯫ ꯂꯥꯡꯂꯦꯟ ꯃꯉꯥꯎ ꯌꯥꯝꯅ ꯊꯤ, ꯏꯆꯝ ꯆꯝꯖꯩ, ꯃꯤꯉꯣꯟꯗꯁꯨ ꯀꯥꯏꯖꯗꯦ꯫ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟ ꯅꯨꯄꯥꯗꯧꯅꯁꯨ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ, ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯕ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯊꯣꯝꯕꯅ ꯂꯥꯡꯂꯦꯟꯕꯨ ꯄꯥꯝꯂꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯁꯥꯟꯅꯕ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯊꯣꯝꯕꯒ ꯊꯦꯡꯅꯔꯝꯃꯤ꯫ "ꯂꯥꯡꯂꯦꯟ, ꯀꯥꯏꯗ ꯆꯠꯂꯣꯏꯅꯣ?" "ꯀꯩꯗꯧꯔꯦ ꯈꯨꯔꯥ? ꯂꯝꯄꯥꯛꯇ ꯁꯥꯟꯅꯔꯨꯕꯅꯤ." "ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯅꯪꯅ ꯑꯉꯥꯡꯒ ꯁꯨꯝ ꯁꯥꯟꯅꯩꯗꯣ ꯀꯩꯒꯤꯅꯣ?" "ꯌꯥꯝ ꯌꯦꯡꯁꯤꯜꯂꯛꯀꯅꯨꯗ ꯈꯨꯔꯥ, ꯑꯩꯅ ꯑꯉꯥꯡꯒ ꯁꯥꯟꯅꯔꯒ ꯈꯨꯔꯥ ꯌꯥꯝ ꯆꯥꯛꯄ꯭ꯔꯣ?" "ꯑꯗꯨꯏ ꯅꯠꯇꯦꯗ, ꯑꯗꯣ ꯂꯥꯡꯂꯦꯟ, ꯑꯩꯁꯦ ꯀꯩꯅꯣꯝꯗꯤ ꯍꯥꯏꯅꯤꯡꯕꯅꯦ ꯅꯐꯝꯗ." "ꯌꯥꯔꯦ ꯈꯨꯔꯥ, ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯍꯥꯏꯔꯅꯨ, ꯇꯥꯅꯤꯡꯗ꯭ꯔꯤ. ꯍꯅꯨꯊꯪꯗꯤ ꯏꯀꯥꯏ ꯈꯪꯗꯕ ꯇꯧꯔꯅꯨ, ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯥꯒꯨꯝꯕꯅꯦ." "ꯑꯁ, ꯂꯥꯡꯂꯦꯟ, ꯑꯝꯇ ꯉꯥꯏꯈꯣꯃꯤ. ꯑꯩꯅ ꯑꯔꯤꯕ ꯃꯤꯡꯊꯣꯜ ꯐꯪꯉꯤꯁꯦ ꯅꯪ ꯆꯥꯎꯕ ꯉꯥꯏꯔꯨꯕꯩ ꯃꯍꯩꯅꯤꯁꯦ. ꯂꯥꯡꯂꯦꯟ, ꯉꯥꯏꯈꯣꯃꯤ ꯑꯝꯇ." ꯊꯣꯝꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯧꯋꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯁꯥꯎꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯔꯤ ꯍꯅꯨꯕꯅꯣ ꯈꯪꯗꯦꯕ, ꯃꯆꯥꯒꯨꯝꯕ ꯑꯩꯉꯣꯟꯗ ꯈꯜꯂꯣꯏꯗꯕ ꯋꯥꯈꯜꯒ ꯈꯜꯂꯗꯅ, ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯌꯦꯡꯒꯦ ꯍꯥꯏꯗꯗꯅ ꯑꯩꯅ ꯏ ꯀꯥꯔꯛꯄ ꯅꯨꯃꯤꯠ ꯑꯃꯗ ꯃꯥ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯁꯤꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯥꯡꯂꯦꯟ ꯁꯥꯎꯔꯪꯅꯅ ꯌꯨꯝ ꯇꯝꯅ ꯆꯪꯉꯛꯑꯝꯃꯤ꯫ "ꯍꯩꯃꯥ, ꯏꯁꯨ ꯍꯜꯂꯛꯑꯦꯗꯅ. ꯀꯩꯗꯧꯔꯒꯦ ꯏꯁꯨꯕꯣ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯉꯛꯏꯁꯤꯕꯣ?" "ꯑꯕꯣꯛ, ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ. ꯃꯣꯏ ꯃꯈꯥ ꯊꯪꯕꯒꯤ ꯈꯨꯔꯥ ꯊꯣꯝꯕꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯌꯦꯠꯂꯦ. ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯍꯥꯏꯁꯤꯅꯤ. ꯃꯆꯥꯒꯨꯝꯕ ꯑꯩꯉꯣꯟꯗ ꯈꯜꯂꯣꯏꯗꯕ ꯋꯥꯈꯜ ꯈꯜꯂꯤ." "ꯍꯩꯃꯥ, ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯅꯨꯡꯁꯤꯗꯅ ꯐꯥꯒꯤ ꯇꯧꯕ ꯑꯣꯏꯔꯝꯅꯤꯗ." "ꯅꯠꯇꯦ ꯑꯕꯣꯛ, ꯃꯃꯤꯠ ꯃꯅꯥ ꯌꯥꯝ ꯆꯨꯝꯗꯦ ꯍꯥꯏꯁꯤꯅꯤ." "ꯌꯥꯔꯤꯁꯤ ꯌꯥꯔꯤꯁꯤ, ꯑꯕꯣꯛ ꯂꯩꯔꯤꯕꯁꯤꯗꯤ ꯃꯥꯅ ꯄꯪꯍꯦꯟ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦ. ꯍꯦꯟꯗꯤ ꯍꯦꯟꯖꯤꯜꯂꯛꯂꯒꯅ ꯑꯕꯣꯛ ꯇꯧꯒꯦ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯊꯣꯝꯕ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ "ꯀꯩꯅꯣ, ꯅꯪ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ?" "ꯑꯕꯣꯛ ꯂꯩꯕ꯭ꯔꯣ? ꯑꯕꯣꯛ ꯎꯅꯒꯦꯅ ꯂꯥꯛꯄꯅꯤ." "ꯑꯣ, ꯑꯕꯣꯛ ꯎꯅꯒꯦꯕ? ꯍꯣꯏ ꯍꯣꯏ, ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯣ, ꯑꯕꯣꯛ ꯀꯧꯊꯣꯔꯛꯀꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯊꯣꯝꯕ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯡꯂꯦꯟ ꯏꯃꯨꯡꯗꯒꯤ ꯊꯥꯡꯖꯧ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ "ꯈꯨꯔꯥ, ꯑꯕꯣꯛ ꯂꯩꯔꯝꯗ꯭ꯔꯦ. ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯗꯣꯏꯔꯥ? ꯉꯥꯏꯕꯤꯗꯣꯏ ꯑꯣꯏꯔꯒꯗꯤ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯣ, ꯑꯩ ꯊꯥꯡꯁꯦ ꯑꯝꯇ ꯐꯦꯡꯉꯨꯒꯦ." "ꯂꯥꯡꯂꯦꯟ, ꯀꯩꯒꯤ ꯊꯥꯡ ꯐꯦꯡꯗꯣꯏꯅꯣ?" "ꯍꯣ, ꯃꯤ ꯎꯁꯤꯠꯇꯕ ꯌꯥꯝ ꯂꯩ, ꯃꯊꯧ ꯇꯧꯒꯦ ꯇꯧꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟ ꯊꯥꯡ ꯑꯗꯨ ꯐꯦꯡꯂꯝꯃꯤ꯫ ꯊꯣꯝꯕ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯀꯨꯏꯅ ꯂꯩꯊꯕ ꯆꯝꯂꯣꯏ, ꯁꯤ ꯑꯣꯏꯔꯗꯤ ꯆꯠꯍꯧꯔꯒꯦ." ꯑꯁꯤ ꯈꯟꯗꯨꯅ ꯊꯣꯝꯕ ꯆꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ "ꯀꯩꯗꯧꯔꯦ ꯈꯨꯔꯥ ꯊꯣꯝꯕ, ꯆꯠꯂꯒꯦ ꯍꯥꯏꯔꯣ?" "ꯍꯣꯏ, ꯑꯩ ꯆꯠꯂꯒꯦ, ꯅꯣꯡꯃ ꯑꯣꯏꯅ ꯂꯥꯛꯑꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕ ꯄꯥꯈꯠ ꯄꯥꯈꯠꯅ ꯆꯠꯈꯤ꯫ ꯑꯁꯨꯝꯅꯁꯨ ꯈꯜꯂꯤ꯫ "ꯑꯁ, ꯃꯇꯥ ꯑꯃꯒꯤ ꯅꯨꯄꯤꯅꯤ." ꯈꯪꯕ꯭ꯔꯗꯣ, ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯃꯁꯨ ꯍꯜꯂꯛꯂꯝꯃꯤ꯫ "ꯏꯁꯨ ꯊꯣꯏꯕꯤ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ?" "ꯑꯕꯣꯛ, ꯑꯩ ꯁꯤꯗ ꯂꯩꯌꯦ." "ꯍꯩꯃꯥ, ꯅꯪꯗꯤ ꯊꯥꯡꯗꯨꯒ ꯀꯩꯗꯧꯔꯤꯕ?" "ꯍꯣ, ꯃꯣꯏ ꯊꯣꯝꯕ ꯍꯥꯏꯕ ꯅꯨꯄꯤ ꯐꯪꯗꯕ ꯄꯥꯈꯪ ꯁꯥꯔꯤꯗꯣ ꯂꯥꯛꯑꯝꯃꯤ." ꯑꯕꯣꯛ ꯍꯪꯉꯝꯃꯤ꯫ "ꯑꯩꯅ ꯂꯩꯇꯦ ꯍꯥꯏꯕ, ꯉꯥꯏꯍꯥꯛ ꯉꯥꯏꯒꯦꯌꯦ. ꯌꯥꯝ ꯉꯥꯏꯅꯤꯡꯉꯗꯤ ꯉꯥꯏꯔꯣꯅ ꯐꯝꯍꯜꯂꯤ꯫ ꯑꯗꯨꯒ ꯑꯩꯅ ꯊꯥꯡꯖꯧꯁꯦ ꯄꯨꯊꯣꯛꯏ, ꯍꯦꯛ ꯃꯃꯥꯡꯗ ꯐꯦꯡꯖꯤꯟꯕ꯫
ꯑꯗꯨꯗꯩ ꯃꯥꯅ ꯀꯩꯗꯧꯅꯕꯅꯣ ꯍꯪꯉꯛꯑꯦ ꯑꯩꯅ ꯃꯤ ꯎꯁꯤꯠꯇꯕ ꯌꯥꯝ ꯂꯩꯔꯦ ꯃꯊꯧ ꯇꯧꯒꯦ ꯇꯧꯕꯅꯤꯅ ꯍꯥꯏꯕ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯀꯤꯔ ꯃꯥꯜꯂꯦ ꯆꯠꯈ꯭ꯔꯦ ꯊꯤꯗ ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯗꯨꯏꯁꯨ ꯊꯣꯏꯕꯤ ꯅꯪꯒꯤ ꯑꯉꯝ ꯑꯔꯥꯏ ꯈꯪꯗꯕꯤꯗ ꯇꯧꯒꯅꯨꯀꯣ ꯁꯣꯏ ꯂꯥꯛꯇꯅ ꯏꯍꯦ ꯍꯥꯏꯔꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯃꯤꯅ ꯊꯥꯡꯅ ꯊꯤꯜꯂꯛꯑꯁꯨ ꯇꯨꯃꯤꯟꯅ ꯂꯩꯌꯣ ꯍꯥꯏꯔꯣꯕꯣ ꯃꯣꯏꯅ ꯄꯩꯁꯥ ꯈꯔ ꯄꯥꯏꯔꯦꯅ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕ ꯑꯗꯨꯒ ꯃꯣꯏꯅ ꯍꯥꯏꯔꯤꯈꯩꯁꯨ ꯑꯩꯈꯣꯏꯅ ꯍꯣꯏ ꯍꯣꯏꯅ ꯆꯠꯂꯣ ꯍꯥꯏꯔꯣ ꯑꯗꯨꯃꯗꯤ ꯑꯩꯗꯤ ꯉꯝꯃꯣꯏꯀꯣ ꯑꯕꯣꯛ ꯅꯠꯇꯦꯗꯩꯁꯨ ꯊꯣꯏꯕꯤ ꯑꯕꯣꯛꯅ ꯍꯥꯏꯕꯗꯤ ꯁꯤꯅꯤ ꯃꯤ ꯍꯥꯏꯁꯤ ꯑꯃꯒ ꯃꯥꯟꯅꯗꯦ ꯑꯗꯨꯅ ꯌꯥꯅꯕ ꯂꯣꯏꯅꯒꯗꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯗꯤ ꯅꯨꯄꯤꯅꯤ ꯃꯈꯣꯏꯅ ꯅꯨꯄꯥꯅꯤ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯀꯩꯗꯧꯅꯨꯡꯗ ꯃꯥꯟꯅꯧ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯅꯪꯒꯤ ꯃꯤꯀꯤ ꯂꯥꯏꯀꯤꯗꯕꯤ ꯅꯑꯣꯡꯗꯨ ꯇꯧꯒꯅꯨ ꯇꯨꯡꯗ ꯈꯨꯗꯣꯡ ꯊꯤꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯕꯣꯛꯀ ꯏꯃꯨꯡꯗ ꯅꯪꯒꯤ ꯂꯥꯏꯗꯤꯗꯣ ꯁꯥꯕ ꯂꯣꯏꯁꯤꯜꯂꯨꯔꯁꯤ ꯍꯣꯏ ꯑꯕꯣꯛ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯂꯥꯛꯇꯨꯅ ꯊꯦꯝꯕꯤꯅ ꯆꯦ ꯂꯥꯡꯂꯦꯟ ꯇꯥꯕ꯭ꯔꯣ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯍꯣ ꯇꯥꯔꯦ ꯂꯥꯛꯑꯣ ꯆꯦ ꯂꯥꯡꯂꯦꯟ ꯁꯥꯟꯅꯔꯨꯔꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯧꯕ ꯂꯥꯛꯏꯅꯦ ꯍꯣꯏ ꯂꯩꯔꯝꯃꯣ ꯊꯣꯛꯂꯛꯑꯒꯦ ꯂꯥꯡꯂꯦꯟ ꯃꯕꯣꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯑꯕꯣꯛ ꯑꯩ ꯁꯥꯟꯅꯕ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦ ꯅꯪ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯆꯣꯞꯂꯛꯀꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯑꯕꯣꯛ ꯑꯗꯣ ꯑꯩ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯨꯒꯦꯕ ꯀꯣ ꯍꯣꯏ ꯁꯥꯟꯅꯔꯨꯔꯣ ꯑꯗꯨꯒ ꯉꯟꯅ ꯍꯜꯂꯛꯄ ꯀꯥꯎꯒꯅꯨ ꯊꯦꯡꯅ ꯃꯝꯅ ꯍꯜꯂꯛꯀꯅꯨ ꯀꯩꯁꯨ ꯊꯣꯏꯕꯤ ꯍꯣꯏ ꯑꯕꯣꯛ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯥꯡꯂꯦꯟꯕꯨ ꯄꯥꯝꯖꯕ ꯈꯨꯟ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯕ ꯊꯧꯕ ꯀꯧꯕ ꯄꯥꯈꯪ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯒꯤ ꯃꯐꯝꯗꯗꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯂꯝꯗꯦ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯧꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯃꯨꯖꯥꯎꯒ ꯂꯥꯛꯇꯨꯅ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯃꯇꯧ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯦꯡꯖꯩ ꯉꯁꯤꯁꯨ ꯑꯗꯨꯃꯉꯥꯏ ꯑꯃꯨꯖꯥꯎ ꯑꯃꯗꯤ ꯊꯧꯕ ꯐꯝꯗꯨꯅ ꯂꯥꯡꯂꯦꯟꯒ ꯑꯉꯥꯡꯁꯤꯡꯒ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤ ꯊꯧꯕꯗꯤ ꯂꯥꯡꯂꯦꯟꯗ ꯍꯨꯔꯥꯟ ꯇꯨꯃꯤꯟ ꯌꯦꯡꯖꯔꯤ ꯑꯃꯨꯖꯥꯎꯅ ꯏꯇꯥ ꯀꯩꯗꯧꯔꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯅꯨꯄꯥ ꯅꯠꯇꯕꯗꯧꯅ ꯑꯣꯟꯊꯣꯛꯅꯃꯤꯟꯅꯩꯀꯣ ꯅꯨꯡꯇꯤꯒꯤ ꯂꯩꯁꯥꯕꯤ ꯐꯥꯔꯔꯣꯏꯗꯕꯤꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯂꯨꯝꯈꯤꯗꯣꯏꯅꯣ ꯑꯁ ꯌꯥꯔꯤꯕ ꯑꯃꯨꯖꯥꯎ ꯅꯪꯕꯨ ꯀꯩꯅꯣ ꯈꯪꯗꯦꯕ ꯈꯣꯟꯖꯦꯜꯃꯛꯅ ꯀ꯭ꯋꯥꯛꯅ ꯈꯣꯡꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯑꯣ ꯐꯖꯔꯤꯍꯦ ꯅꯪꯗꯤ ꯍꯥꯃꯦꯡꯅ ꯈꯣꯡꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯑꯁ ꯌꯥꯔꯤꯕ ꯏꯇꯥꯎ ꯅꯪꯁꯤꯗꯤ ꯉꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯑꯩꯅ ꯇꯨꯃꯤꯟ ꯂꯩꯕꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯐꯔꯦ ꯂꯩꯔꯒꯦ ꯑꯩ ꯇꯨꯃꯤꯟꯅ ꯋꯥ ꯀꯩꯝꯇ ꯍꯥꯏꯔꯛꯀꯅꯨꯀꯣ ꯅꯪ ꯑꯁꯨꯝꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯡꯂꯦꯟꯅ ꯑꯉꯥꯡꯁꯤꯡꯒ ꯁꯥꯟꯅꯕ ꯊꯧꯕ ꯃꯥꯅ ꯌꯦꯡꯖꯩ ꯁꯦꯟꯅꯖꯩ ꯂꯣꯟꯅ ꯇꯨꯃꯤꯟ ꯊꯃꯣꯏ ꯑꯅꯤ ꯌꯥꯟꯅꯅ ꯅꯨꯡꯁꯤꯅꯕ ꯑꯁꯤꯅ ꯅꯨꯡꯁꯤꯅꯕ ꯃꯈꯜ ꯑꯃ ꯑꯗꯨꯒ ꯐꯣꯡꯗꯣꯛꯇꯅ ꯊꯃꯣꯏ ꯑꯃꯈꯛꯅ ꯅꯨꯡꯁꯤꯕ ꯑꯁꯤꯒꯤ ꯅꯨꯡꯁꯤꯕꯅ ꯃꯈꯜ ꯑꯃ ꯅꯨꯡꯁꯤꯕ ꯃꯈꯜ ꯌꯥꯝꯂꯕꯁꯨ ꯊꯧꯕꯒꯤꯗꯤ ꯐꯣꯡꯗꯣꯛꯇꯅ ꯃꯥ ꯈꯛꯅ ꯅꯨꯡꯁꯤꯖꯕ ꯁꯦꯟꯅꯖꯕ ꯅꯨꯡꯁꯤꯕ ꯑꯗꯨꯅꯤ ꯊꯦꯝꯕꯤꯅ ꯆꯦ ꯂꯥꯡꯂꯦꯟ ꯀꯩꯅꯣꯝ ꯍꯥꯏꯕꯤꯌꯨꯔꯥ ꯀꯩꯅꯣ ꯊꯦꯝꯕꯤ ꯍꯥꯏꯔꯛꯑꯣ ꯇꯨ ꯑꯥꯗꯒꯤ ꯄꯥꯈꯪ ꯑꯅꯤꯈꯛ ꯐꯝꯃꯤꯁꯤ ꯎꯕ꯭ꯔꯥ ꯀꯗꯥꯏꯗꯅꯣ ꯑꯣ ꯑꯁꯤꯒꯤ ꯂꯝꯄꯥꯛ ꯃꯆꯤꯁꯤꯗ ꯐꯝꯃꯤꯁꯤꯔꯣ ꯍꯣꯏ ꯃꯥꯅꯦ ꯑꯁꯤꯁꯤ ꯑꯣ ꯑꯁꯤ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯊꯦꯝꯕꯤ ꯆꯤꯆꯦ ꯑꯁꯤꯁꯦ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏ ꯁꯥꯟꯅꯕꯁꯦ ꯑꯗꯨꯝ ꯌꯦꯡꯕ ꯂꯥꯛꯏ ꯑꯗꯨꯒ ꯆꯦ ꯂꯥꯡꯂꯦꯟ ꯍꯥꯟꯅ ꯌꯨꯝ ꯍꯟꯈ꯭ꯔꯗꯤ ꯃꯥꯁꯨ ꯑꯗꯨꯝ ꯃꯌꯨꯝ ꯍꯟꯈꯤ ꯑꯗꯣ ꯑꯁꯤꯒꯤ ꯃꯁꯛ ꯐꯖꯕ ꯄꯥꯈꯪꯁꯤꯅ ꯆꯦ ꯂꯥꯡꯂꯦꯟ ꯅꯪ ꯄꯥꯝꯕ ꯃꯥꯜꯂꯤ ꯑꯁ ꯇꯥꯅꯤꯡꯗꯦꯗ ꯊꯦꯝꯕꯤ ꯅꯪ ꯆꯩ ꯆꯥꯔꯛꯀꯅꯤ ꯑꯗꯩꯗꯤ ꯑꯁꯦꯡꯕ ꯍꯩꯖꯕꯅꯦ ꯑꯩꯗꯤ ꯑꯗꯣ ꯂꯥꯛꯑꯣ ꯁꯥꯟꯅꯔꯨꯔꯁꯦ ꯑꯃꯨꯛ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯂꯥꯡꯂꯦꯟ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯃꯥꯅ ꯁꯥꯖꯕ ꯂꯥꯏꯙꯤꯗꯨ ꯊꯕꯥꯒꯤ ꯄꯣꯠꯐꯝꯗ ꯊꯤꯟꯕ ꯊꯣꯛꯂꯛꯂꯝꯃꯤ ꯏꯅꯦ ꯊꯕꯥ ꯑꯩ ꯂꯥꯛꯏꯌꯦ ꯍꯩꯃꯥ ꯅꯪ ꯂꯥꯛꯏꯕ꯭ꯔꯣ ꯑꯩꯁꯦ ꯅꯣꯏ ꯐꯥꯎꯕꯅꯦ ꯂꯥꯛꯄ ꯍꯦꯛ ꯁꯪꯗꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯁꯤꯗ ꯑꯗꯨꯗ ꯅꯈꯣꯏ ꯑꯕꯣꯛꯇ ꯅꯪꯕꯨ ꯈꯔ ꯀꯩꯊꯦꯜꯗ ꯊꯤꯜꯍꯟꯕꯤꯔꯛꯎ ꯍꯥꯏꯗꯅ ꯍꯥꯏꯈꯤꯕꯅꯤ ꯑꯕꯣꯛꯅꯁꯨ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯁꯤꯗ ꯂꯩꯔꯤꯁꯦ ꯅꯪꯅ ꯁꯥꯕ ꯂꯥꯏꯙꯤꯁꯦ ꯑꯣꯟꯊꯣꯛꯅ ꯃꯤꯅ ꯄꯥꯝꯅꯈ꯭ꯔꯕ ꯑꯗꯣ ꯁꯦꯜꯗꯤ ꯑꯕꯣꯛꯇ ꯈꯔ ꯄꯤꯈ꯭ꯔꯕꯅꯤ ꯑꯋꯥꯠꯄꯗꯨꯅ ꯅꯪ ꯍꯧꯖꯤꯛ ꯄꯨꯈ꯭ꯔꯣꯀꯣ ꯍꯣꯏ ꯌꯥꯏꯌꯦ ꯏꯅꯦ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯊꯣꯝꯕꯒ ꯊꯦꯡꯅꯔꯝꯃꯤ ꯉꯥꯏꯈꯣ ꯂꯥꯡꯂꯦꯟ ꯀꯩꯅꯣ ꯈꯨꯔꯥ ꯅꯪꯅ ꯑꯩꯅ ꯆꯠꯄ ꯂꯝꯕꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯏꯌꯦꯠ ꯑꯄꯟ ꯄꯤꯔꯤꯁꯦ ꯂꯥꯡꯂꯦꯟ ꯑꯩꯅ ꯅꯪꯕꯨ ꯈꯟꯖꯩ ꯄꯥꯝꯖꯩ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯈꯨꯔꯥ ꯅꯪꯗꯤ ꯅꯪꯒ ꯆꯥꯟꯅꯕ ꯅꯪꯒ ꯂꯦꯡꯒꯥ ꯑꯣꯏꯕ ꯆꯥꯟꯅꯕ ꯊꯤꯌꯣ ꯅꯆꯥꯒꯨꯝꯕ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯈꯜꯂꯛꯀꯅꯨ ꯅꯨꯡꯁꯤꯕꯗꯕꯨ ꯆꯍꯤ ꯂꯩꯕ꯭ꯔꯥ ꯈꯤꯇꯪꯗꯒꯤ ꯁꯨꯝ ꯀꯥ ꯍꯦꯜꯂꯛꯑꯗꯤꯅꯤꯀꯣ ꯑꯍꯜ ꯑꯉꯥꯡ ꯈꯛꯂꯣꯏ ꯍꯥꯏꯁꯤꯅꯤ ꯀꯩꯗꯧꯔꯤꯕ ꯂꯥꯛꯎꯁꯤ ꯉꯁꯤ ꯅꯨꯃꯤꯠ ꯆꯨꯞꯄꯩ ꯑꯩꯈꯣꯏꯗ ꯆꯠꯂꯁꯤ ꯂꯥꯛꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕꯅ ꯂꯥꯡꯂꯦꯟꯒꯤ ꯈꯨꯗꯥꯡ ꯄꯥꯏꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯂꯥꯡꯂꯦꯟ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯆꯩ ꯑꯃ ꯈꯨꯟꯗꯨꯅ ꯊꯣꯝꯕꯗ ꯇꯥꯅ ꯀꯜꯂꯝꯃꯤ ꯈꯪꯕ꯭ꯔꯥ ꯅꯨꯄꯤ ꯑꯉꯥꯡꯗ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯇꯧꯔꯗꯤ ꯑꯗꯨꯅꯤ ꯈꯪꯉꯨ ꯍꯣꯏ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯈꯪꯗꯕꯤ ꯍꯤꯡꯆꯥꯕꯤ ꯀꯣꯠꯆꯥꯕꯤ ꯑꯩꯉꯣꯟꯗ ꯂꯩꯖꯔꯗꯤ ꯂꯥꯏꯔꯦꯝꯕꯤꯒꯨꯝ ꯂꯩꯖꯧ ꯍꯥꯏꯕꯅꯤ ꯌꯥꯗ꯭ꯔꯗꯤ ꯇꯣꯛꯆꯧ ꯍꯣ ꯄꯥꯝꯖꯗ꯭ꯔꯦ ꯅꯪꯉꯣꯟꯗ ꯂꯩꯗꯣꯏ ꯁꯔꯨꯛ ꯌꯨꯝ ꯄꯥꯟꯗ꯭ꯔꯁꯨ ꯇꯣꯛꯆꯔꯒꯦ
ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯡꯂꯦꯟꯕꯨ ꯁꯦꯟꯅꯖꯔꯤꯕ ꯊꯧꯕꯅ ꯉꯁꯥꯏ ꯃꯈꯩ ꯇꯧꯅꯔꯤꯕ ꯃꯇꯧꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯊꯣꯝꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯧꯕ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯥꯛ ꯆꯪꯁꯤꯟꯒꯦ ꯇꯧꯕꯒ ꯂꯥꯡꯂꯦꯟ ꯃꯥꯅ ꯊꯣꯝꯕꯕꯨ ꯐꯨꯈꯤꯕ ꯑꯗꯨꯗ ꯆꯪꯁꯤꯟꯗꯅ ꯃꯇꯧ ꯄꯨꯝꯕ ꯌꯦꯡꯗꯨꯅ ꯅꯥꯀꯜ ꯑꯗꯨꯗ ꯂꯩꯁꯤꯟꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯈꯜꯗꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯅꯨꯄꯤ ꯂꯛꯇꯒꯤ ꯑꯊꯣꯏꯕꯤꯅꯦ ꯅꯪꯗꯤ ꯑꯩꯒꯤ꯫ ꯏꯐꯝꯗꯗꯤ ꯅꯪꯁꯦ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯗ꯭ꯔꯕꯁꯨ ꯃꯄꯣꯛꯁꯤꯃꯛꯀꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯗꯨꯃꯛ ꯅꯪꯒꯤ ꯅꯐꯝ ꯄꯤꯗꯨꯅ ꯅꯪꯒꯤꯗꯃꯛ ꯐꯤꯗꯥ ꯊꯥꯗꯨꯅ ꯊꯝꯂꯒꯦꯀꯣ ꯂꯥꯡꯂꯦꯟ꯫ ꯅꯪꯒꯤ ꯃꯉꯥꯎ ꯊꯤꯕ ꯅꯠꯇꯣ ꯊꯃꯣꯏ ꯁꯦꯡꯖꯕ ꯏꯉꯥꯎ ꯉꯥꯎꯖꯕꯤ ꯅꯇꯧ ꯀꯌꯥꯅ ꯑꯩꯕꯨ ꯄꯨꯝꯁꯨꯝ ꯁꯨꯝꯍꯠꯈ꯭ꯔꯦ, ꯑꯣꯏꯍꯟꯈ꯭ꯔꯦ꯫ ꯃꯄꯣꯛꯁꯦ ꯅꯪꯒꯤꯗꯃꯛ ꯂꯦꯞꯈ꯭ꯔꯦ, ꯍꯣꯡꯂꯔꯣꯏ ꯃꯄꯣꯛꯁꯤꯃꯒꯤ ꯑꯩꯗꯤ꯫ ꯑꯣꯏꯈ꯭ꯔꯕꯁꯨ ꯐꯣꯡꯗꯣꯛꯇꯕ ꯅꯨꯡꯁꯤꯕ ꯂꯩꯔꯅꯤ ꯑꯩꯗꯤ ꯂꯦꯡꯗꯅ ꯅꯪꯒꯤꯗꯃꯛ꯫ ꯂꯥꯡꯂꯦꯟ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯁꯥꯎꯅ, ꯑꯕꯣꯛ, ꯑꯕꯣꯛ, ꯇꯥꯕ꯭ꯔꯣ ꯑꯕꯣꯛ? ꯀꯩꯗꯧꯔꯒꯦ ꯏꯁꯨꯊꯣꯏꯕꯤ? ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯑꯕꯣꯛ꯫ ꯍꯩꯃꯥ, ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯋꯥꯅꯤ? ꯍꯣ, ꯑꯩꯅ ꯀꯩꯊꯦꯜ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯣꯏꯒꯤ ꯅꯨꯄꯤ ꯐꯪꯗꯕ ꯍꯅꯨꯕ ꯊꯣꯝꯕꯅ ꯂꯝꯕꯤ ꯊꯠꯂꯒ ꯑꯩꯒꯤ ꯈꯨꯗꯥꯡ ꯄꯥꯏꯒꯦ ꯇꯧꯔꯛꯏꯅꯦ꯫ ꯀꯔꯤ? ꯍꯅꯨꯕ ꯃꯥꯅ ꯏꯁꯨꯒꯤ ꯈꯨꯗꯥꯡ ꯄꯥꯏꯒꯦ ꯇꯧꯔꯛꯏꯕ? ꯈꯪꯉꯤ, ꯑꯩꯈꯣꯏꯕꯨ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯅ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯣ? ꯑꯩꯅ ꯂꯝꯕꯤꯗ ꯇꯥꯔꯝꯕ ꯆꯩ ꯑꯃ ꯈꯨꯜꯂꯒ ꯐꯨꯗꯠꯂꯝꯕꯅꯤ꯫ ꯍꯩꯃꯥ, ꯏꯁꯨꯊꯣꯏꯕꯤ ꯅꯪꯁꯤꯗꯤ ꯁꯣꯛꯍꯧꯗ꯭ꯔ ꯑꯗꯨꯗꯤ? ꯁꯣꯛꯆꯅꯤ ꯀꯩꯅꯣ, ꯃꯈꯨꯠ ꯃꯁꯥ ꯁꯥꯡꯉꯗꯤ ꯈꯔ ꯁꯣꯛ ꯇꯥꯔꯦ꯫ ꯁꯣꯝꯗꯅ ꯊꯧꯕꯒꯤ ꯏꯃꯨꯡꯗꯅꯤ꯫ ꯊꯧꯕꯒꯤ ꯃꯃꯥ ꯁꯈꯤꯅ ꯃꯆꯥꯗ, ꯍꯣꯏ ꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯔꯝ ꯉꯥꯡꯅꯁꯦ ꯍꯥꯏꯕꯅꯣ? ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯏꯆꯥꯗꯤ, ꯀꯃꯥꯏꯅ ꯇꯧꯅꯤ? ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯀꯀꯥꯏꯗ? ꯏꯕꯨꯡꯉꯣ, ꯅꯪꯁꯦ ꯄꯥꯈꯪ ꯐꯥꯔꯕꯅꯤ, ꯄꯥꯈꯪ ꯐꯥꯔꯕ꯫ ꯆꯍꯤꯁꯨ ꯈꯔ ꯈꯔ ꯌꯦꯡꯅꯕ ꯐꯕꯅꯤꯀꯣ꯫ ꯑꯁ, ꯌꯥꯔꯤꯕ ꯏꯃꯥ? ꯅꯨꯄꯤ ꯊꯤꯒꯦ ꯍꯥꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯅꯪ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯥ? ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯨ, ꯉꯝꯅꯕꯗꯤ ꯇꯧꯒꯗꯕꯅꯤꯀꯣ꯫ ꯏꯃꯥ ꯉꯝꯗ꯭ꯔꯦ, ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯠꯀꯦ ꯍꯥꯏꯔꯤꯕꯅꯣ? ꯑꯁ, ꯌꯥꯔꯤꯕ ꯏꯃꯥ, ꯑꯩ ꯂꯣꯏꯅ ꯇꯧꯒꯦ꯫ ꯐꯩ ꯐꯩ, ꯅꯨꯄꯤ ꯊꯤꯗ꯭ꯔꯤ ꯐꯥꯎꯕ ꯏꯆꯥꯅ ꯂꯣꯏꯅ ꯇꯧꯒꯗꯕꯅꯤꯀꯣ꯫ ꯅꯪ ꯑꯃ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯅꯤꯅ ꯅꯅꯥꯎꯄꯥꯁꯤꯅ ꯀꯃꯥꯏꯅ ꯅꯪ ꯑꯃ ꯀꯥꯟꯊꯣꯛꯑꯒ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯀꯅꯤ? ꯍꯣꯏ ꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯨꯄꯤ ꯐꯪꯗꯕꯥꯎ, ꯅꯪꯕꯨ ꯅꯪꯅ ꯅꯨꯡꯁꯤꯕ ꯅꯨꯄꯤꯒ ꯑꯃꯠꯇ ꯂꯩꯖꯗꯕ꯭ꯔꯣ? ꯂꯩꯔꯕꯗꯤ ꯏꯃꯥꯗ ꯍꯥꯏꯌꯨꯗꯅ, ꯏꯃꯥ ꯆꯠꯂꯒ ꯍꯦꯛꯇ ꯍꯥꯏꯅꯔꯨꯒꯦ꯫ ꯑꯁ, ꯌꯥꯔꯤꯕ ꯏꯃꯥ? ꯁꯈꯤꯒꯤ ꯏꯃꯨꯡ ꯑꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯁꯈꯤꯒꯤ ꯃꯆꯥ ꯅꯨꯄꯥ ꯑꯍꯨꯝꯅꯤ, ꯅꯨꯄꯥ ꯉꯥꯛꯇꯅꯤ꯫ ꯌꯨꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝꯇꯃꯛ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯁꯈꯤꯒꯤ ꯃꯄꯨꯔꯣꯏꯕ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯏꯁꯣꯔꯒꯤ ꯈꯨꯌꯥꯗ ꯇꯤꯟꯈꯤ꯫ ꯁꯈꯤꯒꯤ ꯃꯆꯥ ꯑꯅꯤꯅꯤ, ꯅꯨꯄꯥ ꯉꯥꯛꯇꯅꯤ꯫ ꯌꯨꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝꯇꯃꯛ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯁꯈꯤꯒꯤ ꯃꯄꯨꯔꯣꯏꯕ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯏꯁꯣꯔꯒꯤ ꯈꯨꯌꯥꯗ ꯇꯤꯟꯈꯤ꯫ ꯁꯈꯤꯅ ꯃꯆꯥ ꯑꯅꯤꯃꯛ ꯀꯔꯤꯗ ꯁꯣꯏꯈꯤꯒꯅꯤ ꯍꯥꯏꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯣꯝꯕ ꯂꯥꯡꯂꯦꯟꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯉꯥꯡ ꯃꯥꯅ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯈꯪꯒꯅꯤ, ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯀꯅꯤ꯫ ꯑꯩꯕꯨ ꯁꯣꯔꯣꯛ ꯂꯝꯖꯥꯎꯗ ꯃꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ꯫ ꯆꯥꯎꯕꯅ, ꯌꯥꯔꯦꯗ ꯏꯇꯥꯎ, ꯅꯨꯄꯤ ꯃꯆꯥ ꯄꯦꯠ ꯄꯦꯠ ꯂꯥꯎꯕꯤ ꯑꯃꯅ ꯉꯝꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ, ꯁ꯭ꯋꯥꯏꯗ ꯅꯤꯡꯗꯣꯟ ꯄꯣꯝꯃꯛꯀꯅꯨ, ꯌꯦꯡꯅꯤꯡꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯍꯧꯔꯝꯕ꯭ꯔꯥ ꯍꯥꯏꯁꯨ ꯍꯧꯔꯝꯕ ꯅꯠꯇꯦ꯫ ꯍꯅꯨꯊꯪꯗ ꯑꯉꯥꯡ ꯄꯥꯝꯃꯗꯤ ꯈꯔꯁꯨ ꯆꯣꯞꯄ ꯇꯥꯔꯤ꯫ ꯂꯥꯡꯂꯦꯟꯕꯨ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯍꯟꯒꯅꯤ, ꯃꯁꯥꯅ ꯌꯥꯗ꯭ꯔꯕꯁꯨ꯫ ꯁꯣꯏꯗ꯭ꯔꯦ, ꯌꯥꯕꯤꯔꯛꯑꯅꯤ꯫ ꯁꯛꯇꯨꯅꯒ ꯈꯔ ꯐꯖꯔꯕꯗꯤ ꯐꯩ, ꯑꯗꯨꯁꯨ ꯅꯠꯇꯦ꯫ ꯁꯛꯃꯛꯅ ꯃꯥꯏꯗ ꯌꯦꯡꯉꯤ ꯌꯣꯡꯕꯨ ꯉꯝꯖꯕ, ꯀꯨꯆꯨ ꯐꯪꯉꯤ ꯃꯩꯇꯥꯟꯕꯨ ꯉꯝꯖꯕ꯫ ꯁꯛꯑꯣꯡ ꯁꯗꯥꯗ ꯌꯦꯡꯂꯨꯏ ꯑꯣꯛ ꯃꯤꯔꯣꯟꯕ ꯍꯦꯛ ꯃꯥꯜꯂꯤ꯫ ꯑꯁꯤꯗꯕꯨ ꯀꯔꯝꯕ ꯂꯩꯁꯥꯕꯤꯅ ꯄꯥꯝꯃꯛꯀꯗꯧꯔꯤꯒꯦ? ꯏꯇꯥꯎ, ꯅꯪꯒꯤꯗ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯊꯥꯒꯠꯂꯤꯕ꯭ꯔꯥ? ꯍꯩꯃꯥ ꯏꯇꯥꯎ, ꯊꯥꯒꯠꯂꯤꯅꯤ꯫ ꯊꯥꯒꯠꯄ ꯅꯠꯇ꯭ꯔꯗꯤ ꯀꯩ ꯑꯣꯏꯗꯣꯏꯅꯣ? ꯂꯥꯡꯂꯦꯟ ꯅꯠꯇꯕ ꯅꯪꯒ ꯂꯦꯡꯒꯥ ꯆꯥꯟꯅꯕ ꯑꯃ ꯌꯦꯡꯕꯗꯤ ꯐꯕꯅꯤꯀꯣ꯫ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕꯕꯨ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯌꯥꯕ꯭ꯔꯣ? ꯑꯩꯅ ꯂꯥꯡꯂꯦꯟꯕꯨ ꯈꯟꯖꯔꯛꯄꯗꯤ ꯀꯨꯏꯔꯕꯅꯤ꯫ ꯄꯣꯛꯂꯛꯄꯗꯒꯤ ꯃꯥꯕꯨ ꯉꯥꯏꯖꯔꯛꯄꯅꯤ꯫ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯕꯗꯤ ꯐꯛꯂꯥꯡꯗ ꯂꯩꯇꯨꯝꯅ ꯊꯣꯝꯕꯒꯨꯝꯕꯅꯤ꯫ ꯑꯣ, ꯐꯔꯦ ꯐꯔꯦ, ꯅꯪ ꯑꯄꯥꯝꯕ ꯇꯧꯔꯣ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯂꯥꯡꯂꯦꯟ ꯂꯝꯄꯥꯛꯇ ꯑꯉꯥꯡꯁꯤꯡꯒ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯉꯥꯡꯁꯤꯡꯒꯤ ꯃꯔꯛꯇ ꯈꯔ ꯑꯉꯥꯡ ꯑꯣꯏꯕ ꯊꯦꯝꯕꯨꯡꯗꯤ ꯁꯥꯟꯅꯕ ꯑꯗꯨ ꯌꯥꯎꯍꯜꯂꯝꯗꯦ, ꯅꯥꯀꯜ ꯑꯃꯗ ꯐꯝꯍꯟꯗꯨꯅ ꯊꯅꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯥꯟꯅꯕꯗꯨ ꯎꯕꯗ ꯊꯦꯝꯕꯨꯡꯗꯤ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯇꯣꯝꯇꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ, ꯆꯦ ꯂꯥꯡꯂꯦꯟꯁꯦ ꯑꯩ ꯑꯗꯨꯝ ꯁꯥꯟꯅꯕ ꯌꯥꯎꯍꯟꯕ ꯌꯥꯕꯅꯦꯕ꯫ ꯃꯣꯏ ꯑꯉꯥꯡꯈꯩꯅ ꯑꯩ ꯁꯥꯟꯅꯕ ꯌꯥꯎꯍꯟꯒꯅꯨ ꯍꯥꯏꯕꯒꯤ ꯌꯥꯎꯍꯟꯕꯤꯗꯦ꯫ ꯃꯣꯏ ꯑꯃꯠꯇ ꯑꯣꯏ, ꯑꯩꯕꯨ ꯑꯉꯥꯡꯅꯤꯅ ꯇꯣꯉꯥꯟꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯃꯤ꯫ ꯈꯪꯅꯤꯕ, ꯅꯨꯡꯁꯤꯅ ꯊꯣꯡꯒꯦꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯅꯨꯡ ꯑꯗꯨꯅ ꯂꯥꯡꯂꯦꯟꯗ ꯊꯣꯝꯃꯛꯑꯝꯃꯤ꯫ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕ ꯂꯥꯡꯂꯦꯟꯒꯤ ꯃꯔꯥꯏꯕꯛꯇ ꯄꯥꯜꯂꯝꯃꯤ꯫ ꯑꯌꯣ! ꯀꯅꯥꯅꯣ? ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯅꯨꯡꯅ ꯊꯣꯝꯃꯛꯏꯗꯨ ꯀꯅꯥꯅꯣ? ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯣ, ꯅꯠꯇ꯭ꯔꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯊꯦꯝꯕꯤꯅ, ꯆꯦ ꯂꯥꯡꯂꯦꯟ,
ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯊꯣꯡꯗꯣꯏꯅꯣ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯔꯒ ꯂꯥꯡꯂꯦꯟ ꯌꯦꯠ ꯑꯣꯏ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯃꯈꯣꯜ ꯈꯖꯤꯛ ꯂꯥꯎꯅ ꯊꯦꯝꯕꯣꯡ ꯅꯪꯅꯔ ꯑꯩꯉꯣꯟꯗ ꯅꯨꯡꯅ ꯊꯣꯛꯂꯛꯏꯁꯦ ꯍꯥ ꯑꯩꯉꯣꯟꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯁꯥꯎꯅꯤꯡꯕ ꯑꯗꯨꯅ ꯊꯦꯝꯕꯣꯡꯗ ꯈꯨꯄꯥꯛꯅ ꯈꯔ ꯊꯥꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯊꯦꯝꯕꯣꯡꯒꯤ ꯃꯄꯥꯁꯨ ꯃꯆꯥ ꯊꯤꯕ ꯊꯣꯛꯂꯛꯄꯗ ꯎꯔꯤ ꯂꯥꯡꯂꯦꯟꯅ ꯃꯆꯥꯕꯨ ꯐꯨꯔꯤꯕ ꯑꯗꯨ ꯁꯥꯃꯨꯅ ꯍꯣꯏ ꯀꯩꯅꯣ ꯏꯆꯥꯗ ꯐꯨꯔꯤꯗꯣ ꯍꯥ ꯂꯩꯁꯥꯕꯤ ꯀꯣꯛꯆꯥꯛꯄꯤ ꯑꯩꯅ ꯐꯨꯔꯤꯁꯦ ꯃꯔꯝ ꯂꯩꯗꯅ ꯐꯨꯔꯤꯅꯤ ꯑꯉꯥꯡ ꯍꯥꯏꯁꯦ ꯁꯥꯎꯔꯛꯄ ꯃꯇꯝꯗꯨꯗ ꯋꯥꯔꯛꯍꯧꯒꯗꯕꯅꯤ ꯌꯥꯏ ꯌꯥꯏ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯕꯗꯤ ꯇꯨꯡꯗ ꯑꯐꯕ ꯀꯔꯤꯁꯨ ꯑꯣꯏꯔꯣꯏ ꯁꯣꯏꯔꯛꯄ ꯃꯇꯝꯗ ꯅꯪꯅ ꯇꯧꯈꯤꯗꯣ ꯐꯠꯇꯦ ꯍꯥꯏꯕꯤꯒꯗꯕꯅꯤ ꯉꯁꯤ ꯑꯩꯅ ꯐꯨꯔꯤꯁꯦ ꯃꯇꯨꯡ ꯂꯝꯗꯝꯅꯗꯅꯕꯅꯤ ꯍꯩꯔꯦꯗ ꯅꯪꯗꯤ ꯋꯥꯒ ꯉꯥꯡꯕꯒꯁꯦ ꯅꯁꯨꯡ ꯅꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯜꯂꯒ ꯂꯩꯒꯗꯕ ꯃꯇꯝꯁꯤꯗ ꯅꯪꯅ ꯑꯉꯥꯡ ꯁꯥꯗꯅ ꯑꯉꯥꯡꯒ ꯁꯥꯟꯅꯗꯨꯅ ꯂꯩꯊꯣꯛꯑꯒ ꯑꯉꯥꯡꯁꯤꯡꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯔꯒ ꯁꯥꯟꯅꯒꯗꯕ ꯑꯣꯏꯔꯗꯤ ꯇꯣꯛꯑꯣ ꯁꯥꯟꯅꯔꯨꯅꯣ ꯑꯩꯅ ꯀꯥꯏꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯔꯒ ꯁꯥꯟꯅꯔꯒꯦ ꯈꯨꯔꯥ ꯁꯥꯃꯨꯅ ꯀꯔꯤ ꯈꯪꯉꯒꯦ ꯍꯧꯖꯤꯛꯇ ꯂꯥꯛꯑꯒ ꯏꯕꯦꯝꯃ ꯅꯪꯗꯤ ꯅꯆꯤꯟꯒ ꯌꯥꯝꯅ ꯀꯜꯂꯤꯅ ꯆꯔꯣꯏꯒ ꯆꯞꯍꯤꯡꯃꯅꯤ ꯑꯍꯜ ꯑꯃꯗ ꯀꯔꯤ ꯋꯥ ꯉꯥꯡꯒꯅꯤ ꯁꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯂꯝꯃꯔꯣꯏꯅꯦ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯐꯨꯒꯦ ꯅꯪ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯒꯦꯔꯣ ꯍꯥ ꯅꯨꯄꯤꯔ ꯅꯨꯄꯤ ꯅꯠꯇ ꯅꯨꯄꯥꯔ ꯅꯨꯄꯥ ꯅꯠꯇ ꯊꯦꯝꯕꯣꯡꯅ ꯄꯥꯕ ꯑꯩꯅ ꯁꯣꯏꯕꯅꯤ ꯆꯦ ꯂꯥꯡꯂꯦꯟꯒꯤ ꯃꯔꯥꯜ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯣꯏ ꯁꯥꯟꯅꯕꯗꯣ ꯑꯩ ꯍꯩꯇꯕꯒꯤ ꯌꯥꯎꯍꯟꯗꯕ ꯑꯗꯨꯗ ꯑꯩꯅ ꯁꯥꯎꯅꯤꯡꯕꯒꯤ ꯆꯦ ꯂꯥꯡꯂꯦꯟꯗ ꯅꯨꯡꯅ ꯊꯣꯝꯕꯅꯤ ꯑꯗꯨꯗ ꯆꯦ ꯂꯥꯡꯂꯦꯟꯅ ꯁꯥꯎꯕꯒꯤ ꯑꯩꯉꯣꯟꯗ ꯁꯦꯠ ꯊꯥꯕ ꯈꯛꯇꯅꯤ ꯀꯔꯤ ꯅꯪꯅ ꯑꯩꯕꯨ ꯃꯌꯥꯝꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯃꯨꯅ ꯊꯦꯝꯕꯣꯡꯗ ꯐꯨꯔꯝꯃꯤ ꯂꯥꯡꯂꯦꯟ ꯆꯪꯁꯤꯟꯗꯨꯅ ꯈꯝꯂꯝꯃꯤ ꯌꯥꯔꯦ ꯈꯨꯔꯥ ꯉꯝꯃꯦ ꯍꯥꯏꯗꯅ ꯑꯉꯥꯡꯗ ꯐꯨꯕꯤꯒꯅꯨ ꯋꯥꯔꯛꯀꯗꯕ ꯃꯇꯝꯗ ꯋꯥꯔꯛꯄꯤꯌꯨ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯃꯨ ꯁꯥꯎꯅ ꯊꯦꯝꯕꯣꯡꯕꯨ ꯆꯤꯡꯗꯨꯅ ꯄꯣꯛꯈꯤ ꯅꯍꯥꯛ ꯊꯛꯇ ꯑꯩꯁꯦ ꯃꯤꯃꯥꯡꯗ ꯆꯣꯞꯍꯜꯂꯕ ꯂꯥꯡꯂꯦꯟꯁꯨ ꯑꯗꯨꯃꯉꯥꯏ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯍꯩꯃ ꯏꯁꯨ ꯊꯣꯏꯕꯤ ꯅꯪ ꯍꯜꯂꯛꯑꯦꯗꯅ ꯍꯣꯏ ꯑꯕꯣ ꯍꯜꯂꯛꯑꯦ ꯍꯩ ꯏꯁꯨꯕꯨ ꯀꯩꯗꯧꯔꯒꯦ ꯉꯁꯤꯗꯤ ꯍꯥꯟꯅꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦꯗ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯕꯣꯛꯇ ꯇꯝꯂꯝꯃꯤ ꯏꯁꯨ ꯊꯣꯏꯕꯤ ꯑꯕꯣꯛꯅ ꯍꯥꯏꯗ꯭ꯔꯥ ꯑꯉꯥꯡꯒ ꯂꯣꯏꯅꯕꯁꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯆꯣꯞꯂꯛꯀꯅꯤ ꯁꯥꯟꯅꯔꯅꯨꯅ ꯍꯥꯏꯗꯅ ꯑꯕꯣꯛꯅ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯥ ꯌꯥꯔꯤꯁꯤ ꯁꯤꯗꯒꯤꯗꯤ ꯁꯥꯟꯅꯕꯒ ꯊꯣꯛꯂꯅꯨꯀꯣ ꯏꯁꯨ ꯊꯣꯏꯕꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯤ ꯂꯥꯡꯂꯦꯟꯁꯨ ꯊꯧꯕꯒꯤ ꯃꯇꯧ ꯄꯨꯝꯕ ꯈꯪꯂꯤꯕꯅꯤ ꯀꯔꯤꯒꯤꯗꯤ ꯈꯪꯂꯣꯏ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯡꯂꯦꯟꯁꯨ ꯑꯍꯣꯡꯕꯗ ꯄꯤꯛ ꯊꯜꯂꯤ ꯍꯥꯟꯅꯗꯧꯅ ꯇꯧꯈꯤꯗ꯭ꯔꯦ ꯂꯥꯡꯂꯦꯟꯅꯁꯨ ꯊꯧꯕꯒꯤ ꯃꯇꯧꯗ ꯊꯃꯣꯏꯗ ꯃꯥꯒꯤ ꯃꯃꯤ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯂꯥꯡꯂꯦꯟꯅ ꯀꯩꯊꯦꯜ ꯊꯣꯛꯂꯛꯄꯒꯤ ꯂꯝꯕꯤꯗ ꯊꯧꯕ ꯃꯥꯒ ꯊꯦꯡꯅꯔꯝꯃꯤ ꯊꯧꯕꯅ ꯍꯩꯃ ꯂꯥꯡꯂꯦꯟ ꯅꯪꯕꯨ ꯀꯥꯏꯗ ꯆꯠꯂꯨꯕꯅꯣ ꯀꯩꯊꯦꯜꯗ ꯊꯣꯛꯂꯨꯕꯅꯤ ꯇꯥ ꯊꯧꯕꯗꯤ ꯑꯩꯁꯨ ꯀꯩꯊꯦꯜꯗ ꯊꯣꯛꯂꯨꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯣ ꯑꯁꯤꯗ ꯋꯥꯔꯤꯝꯇ ꯁꯥꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯌꯥꯅꯤ ꯀꯩ ꯋꯥ ꯑꯣꯏꯔꯕꯅꯣ ꯇꯥ ꯊꯧꯕ ꯀꯩꯁꯨ ꯅꯠꯇꯦꯗ ꯂꯥꯡꯂꯦꯟ ꯑꯗꯣ ꯂꯥꯡꯂꯦꯟ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯀꯨꯏꯔꯦ ꯑꯩꯅ ꯅꯪꯕꯨ ꯈꯟꯖꯔꯛꯄ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯁꯦ ꯅꯪꯅ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯇꯥ ꯊꯧꯕ ꯑꯩꯒꯤ ꯈꯟꯖꯅꯕꯒꯤ ꯃꯇꯝ ꯈꯖꯤꯛ ꯄꯤꯕꯤꯌꯨ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯗꯤ ꯄꯨꯄꯥꯡ ꯁꯨꯗꯕꯤꯅꯤ ꯑꯗꯨꯅ ꯏꯃꯥꯅ ꯃꯃꯧꯁꯨ ꯀꯩꯁꯨ ꯑꯣꯏꯅꯤꯡꯂꯣꯏ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯟꯒꯅꯨ ꯂꯥꯡꯂꯦꯟ ꯏꯃꯥꯅꯁꯨ ꯀꯔꯤꯁꯨ ꯑꯊꯤꯡꯕ ꯄꯤꯔꯣꯏ ꯑꯗꯨꯒ ꯅꯨꯡꯁꯤꯕꯗ ꯂꯥꯏꯔꯤ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯅꯁꯨ ꯈꯥꯏꯗꯦ ꯃꯁꯤꯗꯤ ꯊꯃꯣꯏ ꯑꯅꯤꯒꯤ ꯑꯆꯦꯠꯄ ꯊꯥꯖꯅꯕ ꯅꯨꯡꯁꯤꯕ ꯑꯗꯨꯕꯨꯅꯤ ꯐꯔꯦ ꯑꯊꯨꯕꯗ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯥꯝꯃꯤ ꯉꯁꯤꯒꯤꯗꯤ ꯅꯪ ꯁꯣꯍꯜꯂꯣ ꯑꯩꯁꯨ ꯀꯩꯊꯦꯜ ꯐꯥꯎ ꯊꯣꯛꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕ ꯀꯩꯊꯦꯜ ꯇꯝꯅ ꯆꯠꯈꯤ ꯂꯥꯡꯂꯦꯟꯁꯨ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯂꯝꯕꯤꯁꯨ ꯃꯤ ꯀꯌꯥ ꯆꯠꯅꯔꯝꯗꯦ ꯀꯩꯊꯦꯜ ꯆꯠꯄꯒꯤ ꯂꯝꯕꯤ ꯃꯇꯦꯛ ꯈꯔ ꯑꯁꯤ ꯂꯝꯍꯥꯡ ꯑꯣꯏꯅ ꯇꯧꯔꯝꯃꯤ ꯑꯗꯨꯅ ꯃꯐꯝ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯆꯤꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯂꯥꯡꯂꯦꯟ ꯊꯃꯣꯏ ꯌꯦꯅꯤꯡ ꯍꯨꯟꯕ ꯍꯧꯔꯛꯄ ꯑꯣꯏꯕꯒꯤ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯃꯤꯅꯣꯛꯅ ꯂꯩꯇꯦꯡ ꯑꯣꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗ ꯑꯉꯥꯡ ꯅꯋꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯀꯞꯂꯛꯄꯗꯨ ꯇꯥꯕꯗ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯃꯥꯏꯊꯣꯡꯒꯤ ꯃꯤꯅꯣꯛ ꯃꯥꯡꯈ꯭ꯔꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯇꯥꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯎꯔꯦ ꯄꯣꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯑꯉꯥꯡ ꯅꯋꯥꯗꯨ ꯀꯔꯝꯅꯗꯤ ꯅꯥꯊꯩꯗꯨꯅ ꯆꯠꯄ ꯉꯝꯒꯅꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯄꯨꯟꯁꯤꯅ ꯀꯗꯣꯝꯗꯅꯣ ꯂꯥꯏꯕꯛ ꯊꯤꯈꯤꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯍꯟꯕꯁꯨ ꯄꯥꯝꯗꯦ ꯂꯥꯡꯂꯦꯟꯅ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯀꯦ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯤ ꯆꯪꯁꯤꯟꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯝꯈꯠꯂꯤ ꯀꯞꯂꯝꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯅꯤ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝꯅ ꯂꯥꯡꯂꯦꯟꯒꯤ ꯊꯃꯣꯏꯗꯤ ꯑꯉꯥꯡ ꯑꯁꯤꯅ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔꯦ ꯂꯦꯞꯈ꯭ꯔꯦ ꯐꯤꯔꯦꯞ ꯃꯄꯣꯛꯁꯤꯃꯒꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥ ꯑꯃ ꯑꯣꯏꯗꯨꯅ ꯍꯤꯡꯂꯒꯦ ꯍꯥꯏꯅ ꯃꯤꯅꯨꯡꯁꯤ ꯈꯪꯗ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥ ꯑꯃ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤꯁꯤꯃꯒꯤ ꯑꯣꯏꯅ ꯏꯆꯥ ꯑꯁꯤꯒꯤꯗꯃꯛ ꯍꯤꯡꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯦ ꯂꯩꯃꯅ ꯏꯁꯨ ꯊꯣꯏꯕꯤ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯂꯤꯕ ꯑꯗꯨꯗꯤ ꯑꯕꯣ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯂꯛꯑꯣ ꯂꯥꯡꯂꯦꯟꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯕꯣꯛꯇ ꯇꯝꯂꯝꯃꯤ ꯏꯁꯨ ꯊꯣꯏꯕꯤ ꯂꯩꯁꯥꯕꯤ ꯅꯪꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯔꯝꯅ ꯌꯣꯛꯀꯅꯤ
ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯄꯨꯝꯕ ꯅꯪ ꯃꯥꯌꯣꯛꯅꯕ ꯉꯝꯂꯗ꯭ꯔꯥ ꯍꯥꯏꯌꯨ ꯉꯝꯂꯅꯤ ꯑꯕꯣꯛ ꯑꯩ ꯑꯉꯥꯡꯁꯤꯒꯤꯗꯃꯛ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯕ ꯉꯝꯂꯅꯤ ꯀꯠꯊꯣꯛꯂꯒꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯉꯥꯡ ꯑꯁꯤꯒꯤꯗꯃꯛ ꯃꯃꯥ ꯑꯃꯒꯤ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯏꯆꯥ ꯁꯛꯅ ꯅꯥꯎꯀꯣꯟꯗꯨꯅ ꯄꯨꯟꯁꯤ ꯑꯁꯦ ꯍꯤꯡꯂꯒꯦ ꯑꯕꯣꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯄꯨꯟꯁꯤꯁꯦ ꯀꯔꯝ ꯇꯧꯒꯅꯤ ꯃꯔꯥꯏꯕꯛ ꯊꯤꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯍꯟꯈꯤꯕꯗꯤ ꯑꯩꯗꯤ ꯄꯥꯝꯗꯦ ꯑꯕꯣꯛ ꯑꯗꯨꯅ ꯑꯩ ꯑꯉꯥꯡꯁꯤꯒꯤꯗꯃꯛ ꯄꯨꯟꯁꯤꯁꯦ ꯀꯠꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯏꯁꯨꯊꯣꯏꯕꯤ ꯅꯪ ꯃꯨꯟꯅꯗꯤ ꯈꯜꯂꯨ ꯀꯅꯥꯁꯨ ꯂꯩꯖꯗꯕ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯅꯕ ꯍꯣꯠꯅꯕꯗꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯇꯥꯏ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯀꯥꯎꯒꯅꯨ ꯌꯦꯡꯁꯤꯟꯕꯤꯅꯕ ꯋꯥꯠꯂꯣꯏ ꯇꯨꯍꯠꯄꯤꯅꯕꯅ ꯂꯥꯡꯒꯣꯏ ꯆꯟꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯏꯁꯨꯒꯤ ꯊꯧꯅꯥ ꯃꯌꯦꯡ ꯇꯥꯈ꯭ꯔꯕꯗꯤ ꯀꯝꯗꯧꯒꯅꯤ ꯊꯧꯅꯥ ꯃꯌꯦꯡ ꯇꯥꯈ꯭ꯔꯕꯁꯨ ꯑꯩꯒꯤ ꯊꯧꯅꯥꯗꯤ ꯏꯆꯥꯁꯤꯕꯨ ꯌꯦꯡꯗꯨꯅ ꯑꯃꯗꯤ ꯑꯕꯣꯛꯀꯤ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯍꯩ ꯀꯌꯥꯅ ꯑꯩꯒꯤ ꯊꯧꯅꯥ ꯑꯣꯏꯒꯅꯤ ꯑꯕꯣꯛ ꯑꯉꯥꯡ ꯑꯁꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯁꯤ ꯅꯨꯡꯁꯤꯗ꯭ꯔꯥ ꯑꯉꯥꯡꯁꯦ ꯑꯣꯏꯔꯣ ꯉꯁꯤꯗꯒꯤ ꯑꯉꯥꯡ ꯑꯁꯦ ꯑꯕꯣꯛꯀꯤ ꯏꯁꯨ ꯑꯩꯒꯤꯅꯦ ꯏꯆꯥ ꯍꯌꯦꯡ ꯆꯥꯎꯕ ꯁꯔꯦ ꯐꯥꯔꯕꯁꯨ ꯃꯃꯥ ꯑꯩꯒꯤ ꯃꯤꯅꯨꯡꯁꯤꯇꯅ ꯏꯆꯥꯕꯨ ꯌꯣꯛꯀꯅꯤ ꯃꯄꯥ ꯌꯥꯎꯗꯅ ꯅꯨꯄꯤ ꯈꯛꯇꯅ ꯃꯆꯥ ꯑꯃ ꯁꯦꯝꯕ ꯉꯝꯃꯤ ꯍꯥꯏꯕꯁꯨ ꯑꯩꯅ ꯎꯠꯂꯝꯒꯅꯤ ꯄꯣꯛꯆꯕꯤ ꯃꯃꯥ ꯈꯛꯇꯅ ꯃꯃꯥ ꯅꯠꯇꯦ ꯌꯣꯛꯆꯕꯤꯁꯨ ꯃꯃꯥꯅꯤ ꯄꯣꯛꯆꯕꯤ ꯃꯃꯥ ꯀꯌꯥꯁꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯍꯤꯡꯆꯥꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯕꯤ ꯃꯃꯥ ꯀꯌꯥ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯩꯔꯛꯂꯤ ꯃꯁꯤ ꯄꯨꯝꯕ ꯃꯁꯥ ꯃꯁꯥꯒꯤ ꯋꯥꯈꯜ ꯈꯟꯕ ꯋꯥꯠꯄ ꯑꯗꯨꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯆꯨꯝꯃꯤ ꯏꯁꯨꯅ ꯍꯥꯏꯕ ꯄꯣꯛꯆꯕ ꯃꯃꯥ ꯀꯌꯥꯁꯨ ꯃꯇꯝꯁꯤꯗꯗꯤ ꯃꯤꯅꯨꯡꯁꯤ ꯈꯪꯅꯗ꯭ꯔꯤ ꯄꯣꯛꯆꯕ ꯃꯆꯥ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯉꯝꯅꯗ꯭ꯔꯤ ꯑꯗꯨꯕꯨꯅꯤ ꯏꯁꯨꯊꯣꯏꯕꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯤ ꯑꯃ ꯑꯣꯏꯅ ꯅꯪꯅ ꯅꯥꯎꯀꯣꯟꯕꯤꯌꯨꯀꯣ ꯑꯕꯣꯛꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗ꯭ꯔꯕ ꯊꯣꯛꯂꯕꯁꯨ ꯏꯁꯨ ꯑꯁꯤꯕꯨꯗꯤ ꯅꯪ ꯃꯤꯔꯥꯏꯒꯅꯨꯀꯣ ꯏꯆꯥꯕꯨ ꯑꯣꯏꯅ ꯀꯔꯤꯒꯤ ꯃꯤꯔꯥꯏꯒꯅꯤ ꯃꯤꯌꯥꯝꯗꯁꯨ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯒꯅꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯈ꯭ꯔꯦ ꯃꯁꯨ ꯃꯕꯦꯟꯅ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯕꯨ ꯅꯨꯡꯁꯤꯖꯕ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗꯤ ꯀꯥꯏꯈ꯭ꯔꯦ ꯊꯣꯝꯕꯅ ꯂꯨꯆꯤꯡꯕ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯕ ꯄꯨꯗꯨꯅ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯍꯣꯏꯅꯦ ꯂꯩꯃꯥ ꯃꯄꯥꯟꯗ ꯊꯣꯛꯂ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯉꯥꯡ ꯑꯃ ꯄꯨꯁꯤꯜꯂꯒ ꯀꯔꯤꯅꯣ ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯂꯩꯀꯥꯏ ꯑꯁꯤ ꯅꯣꯏꯅ ꯄꯥꯜꯂꯕ꯭ꯔꯣ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯖꯒꯦ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯃꯌꯥꯝ ꯇꯨꯃꯤꯟꯅ ꯑꯃꯨꯛꯇ ꯂꯩꯕꯤꯌꯨ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯈꯤꯁꯤ ꯑꯗꯨꯒ ꯀꯔꯤ ꯇꯧꯕ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯈꯟꯅꯔꯁꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯩꯃꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯂꯤꯔꯝꯃꯤ ꯂꯥꯡꯂꯦꯟ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯑꯩ ꯋꯥꯐꯝ ꯈꯔ ꯍꯥꯏꯖꯒꯦ ꯑꯩꯕꯨ ꯅꯆꯥꯅꯤ ꯅꯁꯨꯅꯤ ꯅꯆꯦꯅꯤ ꯅꯆꯜꯅꯤ ꯈꯟꯕꯤꯗꯨꯅ ꯑꯩꯒꯤ ꯋꯥꯐꯝ ꯑꯁꯦ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ ꯑꯩ ꯑꯉꯥꯡ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯀꯟꯕ ꯄꯥꯝꯂꯤ ꯑꯩ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯀꯠꯊꯣꯛꯂꯒꯦ ꯑꯉꯥꯡ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯃꯥ ꯑꯣꯏꯗꯨꯅ ꯃꯄꯣꯛ ꯑꯁꯦ ꯑꯉꯥꯡ ꯑꯁꯤꯒꯤꯗꯃꯛ ꯍꯤꯡꯈ꯭ꯔꯒꯦ ꯑꯗꯨꯕꯨ ꯍꯌꯦꯡꯋꯥꯏ ꯑꯉꯥꯡ ꯑꯁꯤꯅ ꯆꯥꯎꯕ ꯁꯔꯤ ꯐꯥꯔꯛꯂꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯁꯤꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯄꯣꯛꯇꯕꯤ ꯃꯃꯥꯅꯦ ꯍꯥꯏꯕꯗꯨꯗꯗꯤ ꯃꯌꯥꯝꯅ ꯈꯪꯍꯟꯕꯤꯔꯛꯀꯅꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯨ ꯃꯈꯣꯏꯒꯤ ꯋꯥ ꯄꯨꯝꯕ ꯌꯥꯕꯤꯔꯝꯃꯤ ꯊꯋꯥꯏ ꯑꯃꯕꯨ ꯀꯟꯁꯤ ꯍꯥꯏꯕꯁꯤ ꯀꯅꯥꯅꯗꯤ ꯉꯝꯂꯣꯏ ꯍꯥꯗꯣꯛꯈ꯭ꯔꯣ ꯍꯥꯏꯕ ꯐꯤꯔꯦꯞꯇꯤ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯔꯛꯇ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯁꯨ ꯀꯣꯡꯒꯥꯏ ꯑꯃꯅꯤ ꯑꯃꯅ ꯑꯃ ꯍꯥꯏ ꯑꯃꯅ ꯑꯃ ꯍꯥꯏ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯋꯥꯔꯤꯗꯤ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯋꯥ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯊꯥꯔꯣꯅ ꯇꯥꯟꯒ ꯆꯥꯗ꯭ꯔꯗꯤ ꯂꯥꯡꯂꯦꯟꯒꯤ ꯑꯔꯣꯟꯕ ꯃꯆꯥ ꯀꯣꯏꯔꯝꯒꯅꯤꯀꯣ ꯀꯦꯇꯨꯀꯤꯅ ꯀꯅꯥꯅ ꯈꯪꯕꯅꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯑꯣꯏꯔꯝꯅꯤ ꯃꯆꯥ ꯑꯣꯏꯕꯗꯨꯅ ꯑꯣꯏꯔꯝꯅꯤꯌꯦ ꯃꯌꯨꯝ ꯄꯥꯟꯗꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤꯁꯤ ꯀꯠꯊꯣꯛꯂꯒꯦꯒ ꯍꯥꯏꯔꯤꯗꯣ ꯉꯥꯟꯕꯤꯅ ꯌꯥꯔꯦꯍꯦ ꯅꯣꯏꯁꯨ ꯋꯥꯈꯜꯗꯣ ꯈꯔ ꯐꯅ ꯈꯜꯂꯨ ꯂꯥꯡꯂꯦꯟꯒꯤ ꯃꯆꯥ ꯑꯣꯏꯔꯝꯂꯗꯤ ꯅꯍꯥꯟꯅ ꯈꯪꯂꯣꯏꯗ꯭ꯔꯣ ꯅꯈꯣꯏ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯅꯨꯄꯤ ꯑꯃꯒꯤ ꯑꯍꯣꯡꯕꯗꯤ ꯅꯨꯄꯤ ꯅꯣꯏꯁꯨ ꯈꯪꯅꯤꯅ ꯑꯅꯝꯕ ꯃꯇꯝꯗ ꯑꯉꯥꯡꯒ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯑꯉꯥꯡꯁꯤꯡꯁꯨ ꯂꯥꯡꯂꯦꯟꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡꯁꯤꯡꯅ ꯄꯥꯝꯖꯕ ꯄꯣꯠ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯂꯩꯕꯤꯕ ꯉꯝꯗꯕ ꯐꯥꯎꯕ ꯂꯥꯡꯂꯦꯟꯅ ꯂꯩꯕꯤꯕꯅꯤ ꯃꯗꯨꯕꯨ ꯅꯈꯣꯏꯁꯨ ꯈꯪꯐꯝ ꯊꯣꯛꯏ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯤ ꯑꯃꯗ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯃꯤꯠꯌꯦꯡꯗꯣ ꯂꯦꯞꯂꯁꯤ ꯑꯉꯥꯡ ꯑꯗꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤꯗꯃꯛ ꯄꯨꯟꯁꯤꯗꯣ ꯀꯠꯊꯣꯛꯂꯤꯕ ꯑꯗꯨꯗ ꯊꯧꯅꯥ ꯍꯥꯞꯄꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯌꯦꯡꯉꯨ ꯂꯥꯡꯂꯦꯟꯁꯨ ꯃꯃꯥ ꯃꯄꯥ ꯅꯧꯅ ꯀꯥꯏꯅꯈꯤ ꯃꯕꯣꯛꯅ ꯃꯥꯕꯨ ꯆꯥꯎꯅꯕ ꯅꯥꯎꯀꯣꯜꯂꯛꯈꯤ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯃꯃꯥ ꯃꯄꯥ ꯂꯩꯇꯕꯒꯤ ꯑꯍꯥꯡꯕ ꯆꯩꯅꯥ ꯀꯌꯥꯗꯣ ꯈꯪꯕꯗꯨꯅ ꯅꯠꯇ꯭ꯔꯥ ꯑꯉꯥꯡ ꯑꯗꯨꯒꯤ ꯑꯍꯥꯡꯕ ꯃꯦꯟꯅꯕꯒꯤꯗꯃꯛ ꯂꯩꯁꯥꯕꯤ ꯃꯥꯅ ꯀꯠꯊꯣꯛꯂꯤꯕꯁꯦ ꯅꯈꯣꯏ ꯉꯝꯕ꯭ꯔꯥ ꯑꯉꯥꯡ ꯑꯗꯨꯅ ꯇꯧꯔꯤꯕꯗꯨ ꯅꯈꯣꯏ ꯉꯝꯕ꯭ꯔꯣ ꯅꯈꯣꯏꯒꯤꯗꯤ ꯀꯔꯝꯅ ꯃꯇꯝ ꯂꯦꯟꯁꯤꯒꯦ kanaagi kari asoi bathidu na miwang na sige hai duna khanba adu khanbagi mahutta ngasigi numit ase ai kari ta hosiga haibasi na phatabra tharo ketuki ngasi haiba numit asidagi nupina nupi bu hanthani yengba leplasi aikhoi masel amana amagi asoi bahaina duna semdokna duna nupi amagi thodang kayam chawe haiba unna bu hanaminasi asumna laikai miyamna su langlengi maikai da lepkhibana thomba su kari su tawba ngamkhidi
ꯅꯨꯡꯁꯤꯖꯕꯅꯤ ꯊꯣꯝꯕꯅꯁꯨ ꯂꯥꯡꯂꯦꯟꯕꯨꯗꯤ ꯅꯨꯡꯁꯤꯕꯗ ꯆꯍꯤ ꯈꯥꯏꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯕꯨ ꯊꯣꯝꯕꯁꯨ ꯑꯁꯥ ꯀꯥꯏꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯑꯗꯨꯃꯉꯥꯏ ꯊꯧꯕꯁꯨ ꯂꯥꯡꯂꯦꯟ ꯃꯥꯒꯤꯗꯃꯛ ꯑꯗꯨꯃꯛ ꯂꯦꯞꯂꯤ ꯉꯁꯤꯁꯨ ꯀꯥꯊꯣꯛꯈ꯭ꯔꯦ ꯊꯧꯕꯁꯨ ꯂꯥꯡꯂꯦꯟ ꯃꯥꯒꯤꯗꯃꯛ ꯃꯃꯥꯒꯤ ꯃꯤꯆꯩ ꯀꯌꯥ ꯇꯥꯔꯕꯁꯨ ꯂꯨꯍꯣꯡꯂꯔꯣꯏ ꯃꯄꯣꯛꯁꯤꯃꯒꯤ ꯍꯥꯏꯅ ꯂꯩꯈ꯭ꯔꯦ ꯊꯧꯕ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯗꯤ ꯈꯥꯝꯕ ꯌꯥꯗ ꯍꯧꯈꯤꯕꯅ ꯂꯥꯡꯂꯦꯟꯒꯤ ꯃꯄꯥꯔꯤ ꯆꯍꯤ 8 ꯐꯥꯔꯛꯂꯤ ꯂꯥꯡꯂꯦꯟ ꯃꯥꯅ ꯅꯨꯡꯁꯤꯅ ꯁꯥꯌꯣꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯂꯥꯡꯂꯦꯟꯅ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯇꯥꯕ꯭ꯔꯣ ꯏꯃꯥꯅ ꯀꯧꯔꯤꯁꯦ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯂꯥꯡꯂꯦꯟ ꯃꯕꯣꯛꯇ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯑꯕꯣꯛ ꯁꯥꯌꯣꯟꯕꯨ ꯀꯥꯏꯗ ꯆꯠꯈꯤꯒꯦ ꯀꯧꯕꯒ ꯇꯥꯗꯦ ꯏꯁꯨ ꯊꯣꯏꯕꯗꯣ ꯍꯧꯖꯤꯛ ꯋꯥꯏꯗ ꯂꯩꯔꯝꯕꯅꯤꯅꯦ ꯃꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯑꯩꯅ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯡꯒꯅ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯕ ꯃꯁꯤ ꯑꯉꯥꯡꯁꯦ ꯏꯁꯨꯗꯣ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯗ ꯋꯥꯖꯗꯅ ꯇꯧꯖꯔꯤꯅꯤ ꯀꯔꯤꯅꯣ ꯑꯗꯨꯕꯨ ꯍꯥꯏꯕ ꯁꯤꯗ ꯆꯠꯀꯦ ꯈꯣꯠꯀꯦ ꯍꯥꯏꯔꯝꯕ ꯑꯣꯏꯔꯗꯤ ꯐꯩꯗꯅ ꯁꯥꯌꯣꯟ ꯂꯥꯡꯂꯦꯟꯒꯤ ꯇꯨꯡꯗ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯃꯃꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯌꯥ ꯑꯩ ꯀꯩꯁꯨꯝ ꯆꯠꯇꯤꯌꯦ ꯑꯩ ꯏꯃꯥꯅ ꯍꯥꯏꯕ ꯂꯣꯏ ꯏꯜꯂꯤ ꯈꯪꯕ꯭ꯔꯥ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯑꯩꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯃꯇꯨꯡꯗꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯀꯣ ꯏꯃꯥꯒꯤ ꯊꯣꯏꯕ ꯑꯍꯣꯏ ꯇꯧꯔꯔꯣꯏꯌꯦ ꯏꯃꯥ ꯑꯗꯣ ꯑꯩꯒꯤ ꯉꯥꯃꯨꯛ ꯂꯩꯔꯛꯇ꯭ꯔꯥ ꯍꯥꯏꯕ ꯑꯕꯣꯛꯅꯗꯤ ꯏꯃꯥꯅ ꯑꯩꯒꯤ ꯉꯥꯃꯨꯛ ꯂꯩꯔꯛꯀꯅꯤ ꯍꯥꯏ ꯀꯩꯒꯤ ꯏꯆꯥꯒꯤ ꯉꯥꯃꯨꯛ ꯂꯩꯔꯛꯇꯅꯤ ꯂꯩꯔꯛꯏ ꯁꯦꯁꯦ ꯆꯥꯔꯣ ꯑꯌꯥ ꯁꯤꯗꯤ ꯌꯥꯝ ꯌꯥꯝꯃꯦ ꯑꯕꯣ ꯂꯥꯛꯑꯣ ꯉꯥꯃꯨꯛ ꯆꯥꯃꯤꯟꯅꯁꯦ ꯑꯩꯒ ꯃꯃꯥꯅ ꯂꯩꯔꯛꯏꯁꯤ ꯌꯦꯡꯉꯣ ꯌꯥꯝꯗ꯭ꯔꯥ ꯁꯤꯁꯦ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯃꯔꯝ ꯃꯣꯛꯄꯒꯤꯅꯤ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯃꯔꯝ ꯃꯣꯛꯄꯒꯤ ꯅꯠꯇ꯭ꯔꯕ ꯏꯃꯥ ꯃꯥꯅꯤ ꯏꯆꯥꯅ ꯃꯔꯝ ꯃꯌꯥꯝ ꯃꯣꯛꯄꯒꯤꯅꯤ ꯏꯆꯥꯗꯤ ꯂꯝꯍꯦꯟꯕ ꯌꯥꯗꯦꯀꯣ ꯕꯣꯕꯣꯛ ꯑꯃꯗꯤ ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯠꯇ꯭ꯔꯥ ꯇꯥꯏꯌꯦ ꯃꯃꯥ ꯑꯩ ꯃꯔꯝ ꯃꯣꯛꯄ ꯑꯉꯥꯡ ꯑꯣꯏꯗꯣꯏꯅꯤ ꯁꯥꯌꯣꯟ ꯑꯇꯩ ꯑꯉꯥꯡꯁꯤꯡꯒ ꯃꯥꯟꯅꯔꯝꯗꯦ ꯌꯥꯝꯅ ꯁꯤꯡꯕ ꯑꯉꯥꯡꯅꯤ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯤꯔꯛ ꯅꯥꯔꯛ ꯈꯪꯕ ꯑꯉꯥꯡ ꯑꯣꯏꯔꯝꯃꯤ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯂꯩꯃꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯆꯥꯅ ꯇꯧꯔꯝꯃꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯑꯌꯣꯛꯄ ꯃꯆꯥꯅꯤ ꯍꯥꯏꯅꯈꯤꯗ꯭ꯔꯦ ꯃꯈꯣꯏꯅꯁꯨ ꯁꯥꯌꯣꯟꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯁꯥꯌꯣꯟ ꯂꯩꯀꯥꯏ ꯑꯉꯥꯡꯁꯤꯡꯒ ꯇꯧꯗꯨꯅ ꯁꯥꯟꯅꯕ ꯊꯣꯛꯂꯛꯑꯝꯃꯤ ꯊꯧꯕꯅ ꯍꯩꯃ ꯁꯥꯌꯣꯟ ꯅꯪꯕꯨ ꯁꯥꯟꯅꯔꯨꯒꯦ ꯍꯥꯏꯕ꯭ꯔꯣ ꯍꯣꯏ ꯁꯥꯟꯅꯔꯨꯒꯦ ꯇꯧꯕꯅꯤ ꯄꯥꯕ ꯃꯥꯟꯕ ꯆꯣ ꯁꯥꯟꯅꯖꯔꯨꯔ ꯑꯗꯨꯗꯤ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯎꯀꯣ ꯑꯩ ꯑꯁ꯭ꯋꯥꯏꯗ ꯐꯝꯗꯨꯅ ꯂꯩꯔꯝꯒꯦ ꯂꯥꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯌꯣꯟ ꯃꯃꯥꯟꯅꯕꯁꯤꯡꯒ ꯆꯦꯟꯈꯤ ꯊꯧꯕꯗ ꯃꯥꯅ ꯄꯥꯕ ꯃꯥꯟꯕ ꯍꯥꯏꯅ ꯍꯦꯛ ꯀꯧꯔꯝꯃꯤ ꯊꯧꯕꯅ ꯁꯥꯌꯣꯟꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕ ꯃꯔꯝꯅ ꯁꯥꯌꯣꯟꯅꯁꯨ ꯊꯧꯕꯗ ꯀꯣꯏꯖꯗꯦ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯥꯌꯣꯟꯅ ꯁꯥꯟꯅꯕ ꯈꯨꯗꯤꯡ ꯊꯧꯕ ꯃꯥꯅ ꯀꯔꯤꯗ ꯁꯣꯏꯈꯤꯅꯤ ꯍꯥꯏꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ ꯁꯥꯌꯣꯟ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯊꯧꯕꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯄꯥꯕ ꯃꯥꯟꯕ ꯂꯥꯛꯑꯣ ꯑꯩ ꯂꯣꯏꯔꯦ ꯁꯠꯅꯕ ꯍꯩꯃ ꯅꯪꯕꯨ ꯄꯦꯜꯂꯕ꯭ꯔꯥ ꯁꯥꯟꯅꯕ ꯏꯃꯥꯅ ꯊꯦꯡꯅ ꯃꯝꯅ ꯍꯜꯂꯛꯀꯅꯨ ꯑꯉꯥꯡ ꯐꯥꯕ ꯂꯩ ꯍꯥꯏ ꯇꯜꯂꯦ ꯀꯤꯖꯩ ꯑꯗꯨꯅ ꯂꯥꯛꯑꯣ ꯄꯥꯕ ꯃꯥꯟꯕ ꯅꯪꯁꯨ ꯑꯍꯜ ꯐꯥꯕꯅ ꯐꯥꯖꯈꯤꯅꯤ ꯐꯥꯗꯅꯕ ꯌꯨꯝ ꯍꯜꯂꯁꯤ ꯂꯥꯛꯑꯣꯕ ꯑꯁꯨꯝꯅ ꯊꯧꯕꯅ ꯁꯥꯌꯣꯟꯕꯨ ꯃꯌꯨꯝ ꯇꯝꯅ ꯊꯤꯟꯕꯤꯔꯝꯗꯨꯅ ꯊꯧꯕꯁꯨ ꯃꯌꯨꯝ ꯇꯝꯅ ꯍꯟꯈꯤ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯑꯩ ꯍꯜꯂꯛꯑꯦ ꯑꯕꯣ ꯅꯪꯒꯤ ꯁꯨꯁꯨ ꯍꯜꯂꯛꯑꯦ ꯍꯩꯃ ꯑꯩꯒꯤ ꯁꯨꯁꯨ ꯍꯜꯂꯛꯑꯦꯗꯅ ꯋꯥꯔꯕ꯭ꯔꯣ ꯁꯨꯁꯨꯕꯣ ꯋꯥꯗꯦ ꯕꯨꯕꯣꯛ ꯏꯃꯥꯗꯤ ꯀꯥꯏꯗ ꯂꯩꯈꯤꯒꯦ ꯍꯣ ꯏꯁꯨꯒꯤ ꯏꯃꯥꯗꯣ ꯏꯁꯨ ꯍꯜꯂꯛꯂꯒ ꯆꯥꯅꯕ ꯆꯥꯛ ꯊꯣꯡꯈꯤꯌꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯕꯨꯕꯣꯛ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯁꯦ ꯏꯃꯥ ꯃꯇꯣꯝꯇ ꯂꯩꯕꯗꯣ ꯀꯤꯔꯝꯅꯤ ꯂꯥꯛꯑꯣ ꯁꯤ ꯕꯨꯕꯣꯛ ꯂꯥꯛꯑꯣꯕꯁꯦ ꯍꯩꯃ ꯁꯨꯁꯨ ꯉꯥꯏꯈꯣꯃꯤ ꯅꯪꯕꯣ ꯕꯣꯕꯣꯛꯁꯦ ꯑꯌꯣ ꯅꯥꯕꯅꯤꯅ ꯊꯨꯅ ꯍꯧꯒꯠꯄ ꯉꯝꯗꯦꯕ ꯇꯞꯅ ꯍꯧꯒꯠꯀꯦꯕꯀꯣ ꯑꯗꯨꯗꯤ ꯕꯨꯕꯣꯛ ꯑꯩ ꯇꯞꯅ ꯈꯨꯠ ꯁꯝꯕꯤꯒꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯇꯞꯅ ꯂꯥꯛꯑꯣꯀꯣ ꯕꯨꯕꯣꯛ ꯏꯃꯥ ꯑꯩꯒꯤ ꯏꯃꯥ ꯑꯩ ꯕꯨꯕꯣꯛꯀ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯦ ꯕꯨꯕꯣꯛꯇꯣ ꯇꯞꯅ ꯁꯝꯕꯤꯌꯨꯀꯣ ꯊꯣꯏꯕ ꯑꯗꯨꯒ ꯂꯥꯛꯑꯣ ꯏꯃꯥ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯁꯥꯟꯅꯕ ꯅꯨꯡꯇꯤꯒꯤ ꯆꯠꯄꯗꯅꯦ ꯄꯥꯕ ꯃꯥꯟꯕꯅ ꯁꯪꯕꯤꯉꯣ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯩ ꯌꯥꯝ ꯂꯨꯅ ꯇꯧꯔꯤꯁꯦ ꯑꯗꯣ ꯑꯩꯒꯤ ꯄꯥꯕꯗꯤ ꯀꯥꯏꯗ ꯆꯠꯈꯤ ꯄꯥꯕ ꯃꯥꯟꯕꯗꯣ ꯑꯩꯒꯤ ꯄꯥꯕꯔꯣ ꯏꯁꯨ ꯊꯣꯏꯕ ꯑꯩꯅ ꯑꯗꯨꯒꯤ ꯋꯥꯗꯣ ꯍꯪꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯕꯣꯛꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯦ ꯅꯪꯒꯤ ꯄꯥꯕꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯦ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯇꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯅꯦ ꯑꯩꯒꯤꯁꯨ ꯄꯥꯕ ꯂꯩꯖꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯅꯤꯀꯣ ꯑꯩꯈꯣꯏ ꯁꯥꯟꯅꯃꯤꯟꯅꯕ ꯃꯔꯨꯞꯈꯩꯒꯤꯗꯤ ꯃꯄꯥ ꯂꯣꯏ ꯂꯩ ꯑꯩꯈꯛ ꯂꯩꯇꯦ ꯌꯥꯔꯦ ꯊꯣꯏꯕ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯏꯃꯥ ꯁꯥꯎꯔꯛꯑꯣꯔꯥ ꯏꯃꯥ ꯑꯩ ꯀꯩꯝꯇ ꯋꯥ ꯉꯥꯡꯖꯗ꯭ꯔꯦ ꯑꯗꯣ ꯄꯥꯕ ꯃꯥꯟꯕꯗꯣ ꯑꯩ ꯄꯥꯕꯅꯦꯅ ꯈꯟꯖꯔꯤꯅꯦ ꯑꯗꯣ ꯆꯥꯛ ꯆꯥꯔꯁꯦ ꯆꯥꯛ ꯂꯥꯝꯃꯦ ꯁꯦ ꯏꯃꯥ ꯆꯥꯛ ꯊꯤꯔꯛꯑꯒꯦꯀꯣ ꯏꯆꯥꯕꯨ ꯁꯪꯒꯣꯝ ꯇꯣꯠꯂꯒ ꯆꯥꯒꯦꯔꯣ ꯑꯧ ꯆꯥꯒꯦ ꯑꯗꯨꯗꯤ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯗꯨ ꯏꯃꯥ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯁꯥꯕꯗ ꯌꯥꯎꯒꯦꯀꯣ ꯀꯣꯕ ꯍꯣꯏꯁꯦ ꯌꯥꯎꯒꯗꯕꯅꯤ ꯏꯆꯥꯁꯤꯗꯤ
ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯃꯤꯑꯣꯏꯕꯒꯤ ꯆꯤꯟꯕꯨ ꯀꯅꯥꯅ ꯃꯦꯟꯕ ꯉꯝꯕ ꯁꯥꯌꯣꯟ ꯃꯔꯨꯞꯁꯤꯡꯒ ꯂꯝꯄꯥꯛꯇ ꯁꯥꯟꯅꯔꯝꯃꯤ ꯑꯉꯥꯡ ꯃꯁꯦꯟ ꯁꯣꯏꯕꯗꯒꯤ ꯃꯔꯩ ꯌꯦꯠꯅꯔꯝꯃꯤ ꯀꯣꯔꯧꯅ ꯀꯩꯅꯣ ꯅꯣꯏ ꯇꯧꯔꯤꯗꯣ ꯄꯤꯕꯥ ꯅꯪ ꯁꯥꯟꯅꯕ ꯌꯥꯎꯕ ꯌꯥꯔꯣꯏ ꯆꯠꯂꯣ ꯍꯟꯖꯤꯟ ꯃꯤꯅꯝ ꯌꯥꯝ ꯆꯥꯏꯅ ꯄꯤꯕꯥꯅ ꯑꯩ ꯀꯥꯏꯗ ꯃꯤꯅꯝ ꯆꯥꯒꯦ ꯅꯪꯅꯦ ꯅꯆꯤꯟ ꯊꯤꯔꯤꯗꯣ ꯑꯩꯅꯗꯤ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯀꯥꯏꯗ ꯆꯤꯟ ꯊꯤꯒꯦ ꯅꯪꯅ ꯇꯧꯕꯗꯣ ꯍꯥꯏꯕꯅꯦ ꯑꯩꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯃꯆꯤꯟꯈꯛ ꯈꯨꯝꯅꯔꯝꯕꯗꯒꯤ ꯃꯈꯨꯠ ꯌꯥꯎꯅꯔꯛꯏ ꯁꯥꯌꯣꯟꯅ ꯆꯪꯁꯤꯟꯗꯨꯅ ꯃꯕꯥꯅꯤꯕꯨ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯁꯥꯌꯣꯟꯅ ꯅꯥꯛ ꯌꯦꯠꯇ ꯀꯅꯥ ꯂꯩ ꯍꯥꯏꯅ ꯌꯦꯡꯕꯗ ꯇꯥꯟꯖꯥ ꯑꯁꯤꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯌꯥꯔꯤꯕ ꯅꯕꯥꯅꯤꯕꯣ ꯇꯣꯛꯑꯣ ꯈꯟꯅꯔꯅꯨ ꯁꯣꯏꯕꯗꯣ ꯁꯤꯅꯤ ꯍꯥꯏꯅꯔꯒ ꯐꯖꯅ ꯑꯗꯨꯝ ꯁꯥꯟꯅꯁꯦ ꯅꯕꯥꯅꯤ ꯁꯨꯃꯥꯏꯅ ꯈꯠꯅꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤ ꯇꯣꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯏꯟꯊꯣꯛꯑꯝꯃꯤ ꯏꯟꯊꯣꯛꯄ ꯑꯗꯨꯗ ꯄꯤꯕꯥ ꯁꯣꯏꯕꯗꯒꯤ ꯇꯨꯁꯤꯜꯂꯝꯃꯤ ꯑꯌꯣ ꯁꯥꯌꯣꯟ ꯅꯪꯁꯨ ꯀꯣꯔꯧꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯑꯩꯉꯣꯟꯗ ꯏꯟꯊꯨꯕ ꯅꯠꯇ꯭ꯔꯣ ꯈꯪꯅꯤ ꯅꯕꯥꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯕꯥ ꯆꯦꯟꯈꯤꯔꯝꯃꯤ ꯁꯥꯌꯣꯟꯗꯤ ꯏꯉꯛꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯏꯆꯝ ꯆꯝꯅ ꯀꯔꯤꯁꯨ ꯈꯟꯗꯅ ꯈꯠꯅꯕ ꯈꯥꯝꯂꯨꯕ ꯃꯥꯕꯨ ꯀꯣꯔꯧꯒꯤ ꯃꯤꯆꯪ ꯆꯪꯉꯦ ꯍꯥꯏꯅ ꯂꯥꯟꯅ ꯂꯧꯈꯤꯕ ꯑꯁꯤꯗ ꯄꯤꯕꯥ ꯃꯃꯥꯕꯨ ꯄꯨꯗꯨꯅ ꯂꯝꯄꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯁꯟ ꯑꯁꯤꯕꯒꯤ ꯃꯅꯥꯛ ꯂꯦꯞꯂꯨꯕ ꯄ꯭ꯔꯥꯏꯖꯤꯠ ꯐꯪꯉꯦ ꯍꯥꯏꯗꯨ ꯁꯥꯌꯣꯟꯒꯤ ꯃꯐꯝꯗ ꯊꯣꯛꯂꯔꯤ ꯈꯠꯅꯕ ꯈꯥꯝꯂꯨꯕ ꯁꯥꯌꯣꯟꯗ ꯑꯣꯏꯅ ꯄꯤꯕꯥꯒꯤ ꯃꯃꯥꯅ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯂꯛꯏ ꯀꯔꯤꯒꯤꯅꯣ ꯅꯕꯥꯅꯤ ꯃꯥꯟꯅꯔꯒ ꯏꯆꯥꯕꯨ ꯐꯨꯏ ꯍꯥꯏꯔꯤꯕꯁꯦ ꯏꯃꯥ ꯐꯨꯕ ꯅꯠꯇꯤꯌꯦ ꯏꯇꯥꯎ ꯀꯣꯔꯧꯒ ꯄꯤꯕꯥꯒ ꯈꯠꯅꯔꯛꯄꯗ ꯑꯩꯅ ꯇꯧꯗꯅꯕ ꯈꯥꯝꯗꯣꯛꯄꯅꯦ ꯍꯩ ꯌꯥꯔꯦ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯏꯆꯥꯗ ꯈꯠꯅꯕ ꯈꯥꯝꯗꯣꯛꯄ ꯁꯥꯔꯒ ꯏꯟꯊꯨꯏ ꯍꯥꯏꯔꯤꯁꯦ ꯍꯥ ꯑꯗꯨꯕꯨꯗꯤ ꯀꯌꯥꯝ ꯐꯅꯤ ꯍꯥꯏꯒꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯆꯥꯅꯤꯅ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯈꯪꯗꯕꯒꯤ ꯃꯆꯥꯅꯕꯨ ꯀꯌꯥꯝ ꯆꯥꯅꯤ ꯍꯥꯏꯒꯦ ꯀꯩꯅꯣ ꯑꯩꯒꯤꯁꯨ ꯏꯃꯥ ꯂꯩꯖꯩ ꯑꯩ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯆా ꯅꯠꯇꯦ ꯍꯣ ꯅꯪꯗꯤ ꯑꯌꯣꯛꯄꯅꯦ ꯑꯌꯣꯛꯄ ꯅꯪꯅ ꯏꯃꯥꯅꯤ ꯈꯟꯖꯔꯤꯕ ꯏꯃꯥꯗꯣ ꯅꯪꯕꯨ ꯄꯣꯛꯄ ꯏꯃꯥ ꯅꯠꯇꯦ ꯅꯪꯗꯤ ꯌꯣꯛꯆꯕ ꯃꯆꯥꯅꯤ ꯃꯆꯥ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ ꯁꯥꯌꯣꯟ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯥꯒꯤ ꯋꯥꯈꯜꯗ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯤꯡꯁꯤꯡꯗꯨꯅ ꯃꯀꯣꯛ ꯃꯆꯥꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯜꯂꯤ ꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯃꯕꯣꯛ ꯑꯃꯗꯤ ꯃꯃꯥꯅ ꯂꯥꯏꯗꯤ ꯁꯥꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯁꯨꯁꯨ ꯏꯁꯨꯕꯨ ꯀꯩꯗꯧꯔꯒꯦ ꯁꯦ ꯏꯁꯨꯕꯨ ꯋꯥꯔꯕ꯭ꯔꯣ ꯑꯕꯣꯛꯇ ꯍꯥꯏꯌꯨꯁꯦ ꯏꯆꯥꯊꯣꯏꯕ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ ꯁꯦ ꯏꯃꯥꯗ ꯍꯥꯏꯌꯨ ꯁꯥꯌꯣꯟ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯃꯥ ꯑꯃꯗꯤ ꯃꯕꯣꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯈꯥꯝꯕ ꯌꯥꯗ ꯑꯋꯥꯕ ꯂꯣꯠꯁꯤꯜꯂꯝꯕ ꯑꯗꯨ ꯂꯣꯠꯁꯤꯟꯕ ꯉꯝꯗ ꯀꯞꯇꯨꯅ ꯑꯕꯣꯛ ꯏꯃꯥ ꯑꯩꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯆꯥꯅꯤ ꯍꯥꯏ ꯆꯨꯝꯕ꯭ꯔꯥ ꯑꯩꯁꯦ ꯑꯈꯨꯟꯕ ꯃꯆꯥꯔꯣ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯈꯪꯗꯕ ꯃꯆꯥꯅꯤ ꯍꯥꯏ ꯑꯩꯁꯦ ꯆꯨꯝꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯝꯃꯤ ꯃꯆꯥꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯂꯩꯃ ꯂꯥꯡꯂꯦꯟ ꯑꯅꯤꯗꯨ ꯃꯃꯤꯠꯇꯨꯅ ꯌꯦꯡꯅꯔꯝꯃꯤ ꯂꯥꯡꯂꯦꯟ ꯃꯆꯥꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯏꯆꯥꯗ ꯀꯅꯥꯅ ꯍꯥꯏꯅꯣ ꯃꯆꯤꯟ ꯊꯤꯔꯤꯅꯤ ꯃꯣꯏꯅ ꯁꯤ ꯊꯣꯛꯂꯨ ꯏꯆꯥꯒꯤꯗꯃꯛ ꯏꯃꯥ ꯑꯃꯗꯤ ꯑꯕꯣꯛ ꯂꯩꯔꯤꯕꯁꯤꯗꯤ ꯉꯁꯥꯏ ꯁꯥꯟꯅꯕꯗ ꯀꯣꯔꯧꯒꯤ ꯄꯤꯕꯥꯒ ꯈꯟꯅꯔꯛꯄꯗ ꯑꯩꯅ ꯈꯥꯝꯗꯣꯛꯄꯗ ꯄꯤꯕꯥꯗꯨ ꯇꯨꯁꯤꯜꯂꯦ ꯑꯗꯨꯒ ꯃꯥꯅ ꯃꯣꯏ ꯃꯃꯥ ꯀꯧꯔꯨꯔꯤ ꯑꯩꯁꯦ ꯀꯣꯔꯧꯒꯤ ꯃꯤꯆꯪ ꯆꯪꯉꯒ ꯀꯣꯔꯧꯒ ꯃꯥꯟꯅꯔꯒ ꯄꯤꯕꯥ ꯐꯨꯔꯤꯅꯦ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯃꯣꯏ ꯈꯠꯅꯕꯗꯣ ꯈꯥꯝꯗꯣꯛꯄꯅꯦ ꯍꯥꯏꯕꯕꯨ ꯇꯥꯗꯦ ꯑꯗꯨꯗꯩ ꯄꯤꯕꯥꯒꯤ ꯏꯃꯥꯗꯨꯅ ꯑꯩꯁꯦ ꯑꯌꯣꯛꯄꯅꯤ ꯑꯈꯟꯕ ꯃꯆꯥꯅꯤ ꯍꯥꯏ ꯏꯁꯨꯗ ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯑꯕꯣꯛ ꯃꯈꯣꯏꯗ ꯆꯠꯂꯒ ꯇꯧꯒꯦ ꯀꯔꯤ ꯃꯈꯣꯏꯅꯤ ꯏꯁꯨ ꯁꯅꯥꯗ ꯑꯗꯨꯝꯅ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯅꯠꯇꯦ ꯑꯩ ꯆꯠꯂꯨꯒꯦ ꯑꯕꯣꯛ ꯌꯥꯔꯦ ꯈꯠꯅꯔꯨꯔꯅꯨ ꯑꯩ ꯉꯁꯤꯗꯒꯤ ꯂꯝꯄꯥꯛꯇ ꯁꯥꯟꯅꯕꯒ ꯊꯣꯛꯂꯔꯣꯏ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯤ ꯌꯥꯝ ꯐꯠꯇꯦ ꯏꯃꯥꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ ꯃꯣꯏꯁꯨ ꯃꯆꯤꯟ ꯊꯤꯕꯒꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯂꯥꯏꯅ ꯋꯥꯔꯛꯁꯅꯤ ꯀꯣ ꯑꯕꯣꯛ ꯆꯨꯝꯃꯤ ꯏꯁꯨꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯅ ꯃꯆꯥꯕꯨ ꯊꯦꯝꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯋꯥ ꯆꯥꯎꯊꯣꯛꯄ ꯄꯥꯝꯗꯕꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯅꯈ꯭ꯔꯤ ꯑꯉꯥꯡ ꯈꯠꯅꯕꯗ ꯑꯍꯜ ꯌꯥꯎꯒꯅꯨ ꯍꯥꯏꯅꯕꯗꯨꯅꯤ ꯌꯥꯎꯗ꯭ꯔꯤ ꯂꯥꯡꯂꯦꯟꯁꯨ ꯄꯤꯕꯥꯒꯤ ꯃꯃꯥꯒꯤ ꯋꯥꯍꯩ ꯀꯌꯥꯗꯗꯤ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯁꯝꯊꯣꯛꯅꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯈꯥꯝꯕ ꯌꯥꯗ ꯍꯧꯈꯤꯕꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯂꯥꯡꯂꯦꯟ ꯍꯣꯏꯒꯤ ꯌꯨꯝꯗ ꯁꯛꯈꯪꯗꯕꯤ ꯅꯨꯄꯤ ꯑꯅꯤꯈꯛ ꯂꯥꯛꯂꯝꯃꯤ ꯃꯦꯝꯆꯥꯅ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ ꯂꯩꯃꯅ ꯍꯣ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯅ ꯃꯤꯠꯁꯦ ꯐꯖꯅ ꯎꯗ꯭ꯔꯦ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ ꯑꯩꯈꯣꯏꯁꯦ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔꯗ ꯍꯥꯏꯖꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯌꯥꯅꯤ ꯀꯥꯈꯠꯄꯤꯔꯨ ꯐꯤꯗꯥꯁꯤꯗ ꯐꯝꯕꯤꯌꯨ ꯂꯩꯃ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯨꯊꯣꯏꯕꯤ ꯃꯤ ꯂꯥꯛꯏꯌꯦ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯑꯁꯨꯝꯅ ꯃꯤ ꯄꯨꯝꯕ ꯁꯨꯔꯕꯗ ꯃꯦꯝꯆꯥ ꯇꯞꯅ ꯋꯥ ꯍꯧꯗꯣꯔꯛꯏ
ꯏꯆꯦ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯖꯔꯒꯦ. ꯑꯩꯒꯤ ꯋꯥꯐꯝꯁꯤ ꯁꯤꯅꯤ. ꯃꯇꯝ ꯀꯨꯏꯅ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯁꯨꯅꯤ. ꯅꯥꯀꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯃꯃꯥꯗꯨꯅꯤ. ꯑꯩꯒꯤꯅ ꯏꯆꯥ ꯅꯤꯡꯉꯣꯜꯅꯤ. ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ? ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯊꯤꯕꯤꯔꯛꯇ꯭ꯔꯒ ꯉꯁꯤ ꯈꯛꯇ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯔꯒ ꯑꯩꯒꯤ ꯏꯁꯨꯅ ꯍꯦꯛꯇ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯅꯥꯎ ꯏꯕꯦꯝꯃ, ꯅꯪꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯌꯥꯕ ꯋꯥꯐꯝ ꯑꯣꯏꯗꯦ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯁꯨ ꯑꯁꯤ ꯑꯩꯒꯤ ꯍꯦꯛ ꯏꯃꯔꯤꯅꯤ. ꯅꯪꯒꯤꯗꯣ ꯃꯤ ꯑꯣꯟꯅꯕ ꯑꯣꯏꯔꯝꯒꯅꯤꯀꯣ. ꯏꯆꯦ, ꯅꯅꯥꯎꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ. ꯃꯇꯝ ꯑꯗꯨꯗ ꯑꯩ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯁꯨ ꯀꯤꯈꯤ. ꯂꯩꯁꯥꯅ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯁꯤꯅ ꯃꯤꯔꯣꯜꯂꯛꯄ ꯃꯇꯝꯗ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯀꯔꯝꯅ ꯍꯔꯥꯎꯒꯅꯤ? ꯁꯪꯁꯥꯔ ꯑꯁꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯕꯨ ꯀꯤꯈꯤ. ꯑꯗꯨꯅ ꯏꯁꯨ ꯑꯁꯤꯕꯨ ꯑꯩꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯍꯨꯟꯗꯣꯛꯄꯤꯔꯝꯈꯤ. ꯑꯉꯥꯡ ꯑꯁꯤꯅ ꯇꯥꯏꯕꯪ ꯈꯣꯡꯗꯥꯔꯛꯄ ꯃꯇꯝꯗ ꯏꯆꯥꯕꯨ ꯈꯪꯍꯟꯗ ꯏꯁꯨ ꯑꯁꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯍꯨꯟꯗꯣꯛꯄꯤꯈꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯁꯨ ꯑꯁꯤꯕꯨ ꯃꯤꯔꯥꯏꯔꯨꯕꯒꯤ ꯗꯟꯗꯤ ꯑꯣꯏꯅ ꯉꯁꯤꯗꯤ ꯏꯆꯥꯅ ꯃꯃꯥ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯂꯩꯈ꯭ꯔꯦ. ꯏꯁꯨꯕꯨ ꯏꯐꯝꯗ ꯑꯃꯨꯛꯇ ꯁꯤꯟꯅꯕꯤꯌꯨ. ꯂꯥꯡꯂꯦꯟꯅ, ꯏꯕꯣꯛꯊꯣꯛꯀꯤ ꯏꯆꯥ ꯑꯁꯤꯕꯨ ꯅꯈꯣꯏꯒꯤ ꯅꯆꯥꯅꯤꯅꯁꯨꯅꯦ ꯍꯥꯏꯕꯗꯤ ꯈꯛ ꯌꯥꯔꯣꯏ. ꯃꯁꯤꯗꯤ ꯑꯩꯒꯤ ꯍꯦꯛ ꯄꯤꯕꯨꯛꯅꯨꯡꯒꯤ ꯑꯩꯒꯤ ꯏꯆꯥꯅꯤ. ꯏꯆꯥ, ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯏꯆꯥꯕꯨ ꯁꯦꯠꯇꯨꯅ ꯄꯨꯕꯒꯤ ꯍꯛ ꯀꯅꯥꯗꯁꯨ ꯂꯩꯇꯦ. ꯊꯥꯁꯤꯅ, ꯏꯊꯥ, ꯅꯐꯝꯗ ꯑꯩꯅ ꯍꯥꯏꯖꯔꯤ. ꯑꯩꯒꯤ ꯏꯆꯥꯗꯣ ꯏꯐꯝꯗ ꯑꯃꯨꯛꯇ ꯁꯤꯟꯅꯕꯤꯌꯨ. ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯆꯥꯕꯨ ꯅꯈꯣꯏꯒꯤ ꯅꯆꯥꯅꯤ ꯍꯥꯏꯅ ꯍꯥꯏꯒꯅꯨ. ꯏꯆꯥꯅ ꯇꯥꯈ꯭ꯔꯒ ꯃꯃꯥ ꯑꯩꯕꯨ ꯂꯥꯟꯅ ꯎꯈꯤꯅꯤ. ꯏꯐꯝꯗꯒꯤ ꯏꯆꯥꯕꯨ ꯁꯦꯠꯇꯨꯅ ꯄꯨꯒꯦ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯋꯥꯈꯜ ꯑꯗꯨ ꯊꯥꯗꯣꯛꯎ. ꯏꯐꯝꯗꯒꯤ ꯏꯆꯥꯕꯨ ꯁꯦꯠꯇꯨꯅ ꯄꯨꯕꯒꯤ ꯅꯈꯣꯏꯗ ꯃꯗꯨꯒꯤ ꯑꯌꯥꯕ ꯑꯩꯅ ꯄꯤꯈꯤꯗꯦ. ꯏꯊꯥ, ꯅꯐꯝꯗ ꯁꯤꯃꯗꯤ ꯍꯥꯏꯖꯒꯦ. ꯏꯊꯥꯒꯤ ꯏꯆꯥꯗꯣ ꯑꯃꯨꯛꯇ ꯎꯖꯒꯦ. ꯃꯁꯤꯃꯇꯗꯤ ꯏꯇꯥꯅ ꯌꯥꯕꯤꯌꯨ. ꯏꯆꯥꯗꯣ ꯏꯊꯥꯒꯤ ꯃꯐꯝꯗꯒꯤ ꯑꯩ ꯁꯦꯠꯇꯨꯅ ꯄꯨꯒꯦ ꯍꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯔꯔꯣꯏ. ꯃꯍꯥꯛꯅ ꯏꯐꯝꯗ ꯁꯤꯟꯅꯕꯤꯔꯝꯕ ꯑꯩꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯨꯝ ꯑꯣꯏꯌꯨ ꯍꯥꯏꯅ ꯇꯝꯕꯤꯈ꯭ꯔꯦ. ꯏꯁꯣꯔ ꯃꯍꯥꯛꯅꯁꯨ ꯏꯐꯝꯗꯒꯤ ꯃꯥꯕꯨ ꯁꯦꯠꯇꯨꯅ ꯄꯨꯕꯤꯈ꯭ꯔꯦ. ꯏꯕꯥꯅꯤꯒꯤ ꯊꯥꯖꯕ ꯑꯁꯤꯕꯨ ꯊꯝꯕꯤꯔꯝꯗꯨꯅ ꯃꯥꯗꯤ ꯑꯗꯨꯃꯛ ꯏꯁꯣꯔꯒꯤ ꯈꯨꯌꯥꯗ ꯇꯤꯟꯈ꯭ꯔꯦ. ꯊꯧꯗꯣꯛ ꯑꯃꯅ ꯃꯥꯗꯤ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯦ. ꯑꯗꯨꯕꯨ ꯑꯩ ꯍꯣꯠꯅꯈꯤꯕꯅꯤ. ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯄꯨꯝꯕ ꯈꯥꯡꯗꯨꯅ ꯏꯆꯥ ꯑꯁꯤꯗꯃꯛ ꯇꯥꯏꯕꯪ ꯐꯥꯎꯍꯟꯅꯕ ꯋꯥꯅ ꯑꯩꯅ ꯍꯣꯠꯅꯈꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯃꯛꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯏꯐꯝꯗꯒꯤ ꯁꯦꯠꯇꯨꯅ ꯄꯨꯕꯤꯈꯤ. ꯃꯤꯀꯨꯞ ꯑꯗꯨꯅ ꯑꯣꯏꯍꯟꯕꯤꯈ꯭ꯔꯦ ꯏꯆꯥ ꯑꯃꯗꯤ ꯑꯩꯒꯤ ꯂꯥꯞꯊꯕꯒꯤ ꯃꯤꯀꯨꯞ ꯑꯗꯣ. ꯃꯦꯝꯆꯥꯅ, ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯜ ꯉꯥꯛꯇꯅꯤ. ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯃꯆꯥꯁꯤꯡꯒꯤꯗꯃꯛ ꯀꯌꯥꯝ ꯋꯥꯖꯩ ꯍꯥꯏꯕꯁꯤ ꯃꯆꯥꯁꯤꯡꯗꯗꯤ ꯈꯪꯂꯝꯂꯣꯏ. ꯃꯆꯥꯒꯤ ꯃꯥꯏꯊꯣꯡꯗ ꯃꯤꯌꯥꯝꯅ ꯇꯤꯟ ꯆꯤꯠꯅꯕ ꯃꯃꯥ ꯑꯃꯠꯇꯅ ꯄꯥꯝꯂꯝ. ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯅꯁꯥꯒꯤ ꯏꯖꯠꯄꯨ ꯅꯨꯡꯁꯤꯕꯅ ꯍꯦꯜꯂꯤ ꯈꯟꯗꯨꯅ ꯁꯤꯟꯅꯒꯅꯤ. ꯃꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯃꯐꯝꯗꯗꯤ ꯑꯁꯣꯏꯕ ꯀꯌꯥ ꯂꯥꯛꯏ ꯍꯥꯏꯕꯁꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯀꯥꯎꯗꯅ ꯆꯠꯄ ꯇꯉꯥꯏ ꯐꯗꯦ. ꯍꯧꯔꯛꯂꯤꯕ ꯅꯨꯄꯤꯁꯤꯡ ꯋꯥꯈꯜ ꯇꯥꯕ ꯇꯉꯥꯏ ꯐꯗ꯭ꯔꯦ. ꯏꯆꯥꯒꯨꯝꯅ ꯍꯧꯔꯛꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯈꯥ ꯇꯥꯕ ꯍꯦꯜꯂꯛꯂꯅꯤ. ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯄꯤꯒꯤ ꯐꯖꯕ ꯃꯥꯡꯁꯤꯜꯂꯛꯂꯤ. ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯨꯅ ꯃꯥꯡꯁꯤꯜꯂꯛꯂꯤꯕ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯑꯃꯨꯛꯇ ꯀꯟꯅꯕꯒꯤ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯃꯤꯟꯅꯔꯁꯤ. ꯏꯆꯥꯁꯤꯡꯕꯨ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯕ ꯇꯉꯥꯏ ꯐꯗꯦ. ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯌꯥꯝꯕꯒꯨꯝ ꯅꯨꯄꯤꯒꯤ ꯊꯧꯗꯥꯡꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ. ꯂꯥꯡꯂꯦꯟ ꯃꯆꯥꯕꯨ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯎꯠꯂꯔꯣꯏ ꯈꯜꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯊꯃꯣꯏ ꯀꯟꯕꯤ ꯑꯃ ꯑꯣꯏꯕ ꯃꯍꯥꯛꯁꯨ ꯉꯝꯗ꯭ꯔꯤ. ꯃꯆꯥꯕꯨ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯃꯁꯛ ꯇꯥꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯤ. ꯂꯥꯡꯂꯦꯟ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯆꯥ ꯊꯣꯏꯕ ꯇꯥꯕ꯭ꯔꯣ? ꯏꯃꯥꯅ ꯀꯧꯔꯤꯁꯦ. ꯂꯥꯛꯑꯣ ꯏꯃꯥꯒꯤ ꯅꯥꯛꯇ. ꯁꯥꯌꯣꯟ ꯏꯃꯨꯡꯗꯒꯤ ꯇꯞꯅ ꯊꯣꯛꯂꯛꯏ. ꯏꯃꯥ, ꯀꯩ ꯍꯥꯏꯒꯦ? ꯃꯥꯡꯗ ꯂꯦꯞꯂꯤꯕꯁꯦ ꯃꯁꯛ ꯈꯪꯕ꯭ꯔꯥ? ꯈꯪꯗꯦ. ꯀꯅꯥꯅꯣ? ꯑꯁꯤꯁꯨ ꯅꯪꯒꯤ ꯏꯃꯥꯒꯨꯝꯕꯅꯤ. ꯏꯃꯥ ꯍꯥꯏꯅ ꯑꯝꯇ ꯀꯧꯁꯦ. ꯇꯜꯂꯦ. ꯑꯩꯒꯤ ꯏꯃꯥ ꯂꯩꯅ ꯂꯩꯅ ꯃꯤꯉꯣꯟꯗ ꯀꯃꯥꯏꯅ ꯏꯃꯥ ꯀꯧꯗꯣꯏꯅꯣ? ꯆꯥꯊꯣꯏꯕ, ꯑꯩꯁꯦ ꯅꯪꯒꯤ ꯏꯃꯥ ꯅꯠꯇꯦ. ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯁꯦ ꯅꯪꯒꯤ ꯏꯃꯥꯅꯦ ꯍꯥꯏꯔꯕꯗꯤ ꯅꯪ ꯀꯧꯕ ꯉꯝꯒꯗ꯭ꯔꯥ? ꯇꯜꯂꯦ, ꯀꯩꯁꯨ ꯀꯧꯔꯣꯏ. ꯑꯩꯒꯤꯗꯤ ꯏꯃꯥ ꯅꯪ ꯂꯩ. ꯏꯕꯣꯛꯁꯨ ꯑꯩꯒꯤꯅꯤ. ꯑꯩꯒꯤ ꯑꯗꯨꯝ ꯑꯣꯏꯒꯅꯤ. ꯏꯃꯥ ꯅꯠꯇ꯭ꯔꯁꯨ ꯑꯩꯒꯤ ꯏꯃꯥ ꯑꯗꯨꯝ ꯑꯣꯏꯌꯨ. ꯑꯩꯅ ꯑꯍꯥꯟꯕ ꯀꯧꯖꯕ ꯏꯃꯥ ꯅꯪꯁꯦ ꯑꯩꯒꯤ ꯏꯃꯥ ꯑꯗꯨꯝ ꯑꯣꯏꯌꯨ. ꯑꯩ ꯑꯇꯩ ꯄꯥꯝꯗꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯌꯣꯟ ꯂꯥꯡꯂꯦꯟꯗ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯝꯃꯤ. ꯆꯥꯊꯣꯏꯕ, ꯏꯃꯥ ꯅꯪꯒꯤ ꯑꯗꯨꯝ ꯑꯣꯏꯒꯅꯤꯌꯦ. ꯑꯗꯣ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯁꯤꯗ ꯏꯃꯥ ꯍꯥꯏꯅ ꯑꯃꯨꯛꯇ ꯀꯧꯁꯤ. ꯁꯦꯕ, ꯅꯪ ꯏꯃꯥꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯑꯃꯨꯛꯇ ꯀꯧꯁꯤ. ꯁꯥꯌꯣꯟ ꯐꯅ ꯊꯦꯝꯗꯨꯅꯁꯨ ꯀꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ. ꯍꯟꯖꯤꯟ ꯍꯟꯖꯤन ꯊꯦꯝꯂꯕꯗ ꯁꯥꯌꯣꯟ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯃꯕꯣꯛꯇ ꯑꯣꯟꯁꯤꯟꯗꯨꯅ, ꯑꯕꯣꯛ, ꯏꯃꯥ, ꯑꯩꯅ ꯃꯈꯣꯏꯗ ꯑꯁꯨꯝ ꯀꯧꯕꯗꯤ ꯅꯈꯣꯏꯒꯤ ꯊꯃꯣꯏꯗ ꯋꯥꯕ ꯐꯥꯎꯔꯣꯏꯗ꯭ꯔꯥ?
ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯍꯩ ꯑꯁꯤꯗ ꯉꯁꯥꯏ ꯃꯈꯩ ꯊꯤꯡꯗꯨꯅ ꯂꯩꯔꯝꯕ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨ ꯁꯤꯟꯊꯔꯛꯂꯝꯃꯤ꯫ ꯃꯥꯏꯊꯣꯡꯗ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯀꯔꯤꯒꯤ ꯋꯥꯗꯣꯏꯅꯣ? ꯏꯆꯥꯒꯤ ꯊꯃꯣꯏꯗ ꯑꯃꯛꯄ ꯌꯥꯎꯗꯅ ꯅꯃꯥ ꯑꯩꯒꯤ ꯃꯃꯤ ꯇꯥꯏ ꯍꯥꯏꯕ ꯈꯪ꯫ ꯏꯆꯥꯕꯨ ꯏꯃꯥꯅ ꯊꯥꯖꯩ, ꯑꯗꯨꯅ ꯏꯃꯥꯅ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯂꯩꯇꯦ꯫ ꯁꯤ ꯑꯃꯨꯛꯇ ꯀꯧꯁꯦ꯫ ꯏꯃꯥ ꯃꯥꯟꯕꯤ꯫ ꯊꯥꯖ ꯁꯥꯏꯌꯣꯟꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯏꯆꯥꯗꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ꯫ ꯏꯆꯥꯒꯤ ꯃꯐꯝꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ꯫ ꯃꯥꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯁꯦ ꯏꯐꯝꯗ ꯂꯩꯕꯒꯤ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯅ ꯏꯁꯣꯔꯅ ꯇꯝꯕꯤꯈ꯭ꯔ ꯃꯥꯜꯂꯤ꯫ ꯁꯥꯏꯌꯣꯟ, ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃꯗꯤ ꯑꯕꯣꯛꯀꯤ ꯃꯤꯅꯨꯡꯁꯤ ꯃꯈꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ꯫ ꯃꯄꯣꯛ ꯈꯨꯗꯤꯡ ꯏꯆꯥꯗꯤ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯅꯥꯗ ꯌꯦꯛꯇꯕ ꯑꯣꯏꯗꯨꯅ ꯂꯩꯌꯨ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯀꯥꯎꯊꯣꯛꯄ ꯉꯝꯅꯕ ꯑꯩꯁꯨ ꯍꯣꯠꯅꯈ꯭ꯔꯦ꯫ ꯌꯦꯠꯂꯔꯣꯏ ꯏꯆꯥꯒꯤ ꯃꯐꯝꯗ꯫ ꯏꯇꯥ, ꯅꯐꯝꯗ ꯌꯦꯠꯈꯤꯕꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯁꯥꯏꯌꯣꯟꯁꯦ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯆꯥꯅꯤ꯫ ꯄꯣꯛꯆꯕꯤ ꯃꯃꯥ ꯈꯛꯅ ꯃꯃꯥ ꯅꯠꯇꯦ, ꯌꯣꯛꯆꯕꯤ ꯃꯃꯥꯁꯨ ꯃꯃꯥꯅꯤ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯨꯅ ꯑꯩꯒꯨꯝꯅ ꯑꯋꯥꯕ ꯇꯥꯗꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯁꯤ, ꯑꯃꯗꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯑꯁꯨꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯀꯠꯊꯣꯛꯄꯅ ꯁꯔꯨꯛ ꯑꯣꯏꯗꯨꯅ ꯂꯥꯡꯂꯦꯟ ꯃꯆꯥ ꯑꯃꯗꯤ ꯃꯕꯣꯛꯀ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯈꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯊꯧꯗꯥꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ ꯍꯥꯏꯕꯁꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯀꯥꯎꯗꯕ ꯇꯉꯥꯏ ꯐꯗꯦ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯁꯤꯡꯊꯥꯕꯗ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏꯗꯕꯁꯤꯡ ꯑꯁꯤꯕꯨ ꯇꯞꯅ ꯇꯞꯅ ꯃꯃꯤ ꯁꯥꯝꯍꯜꯂꯛꯄꯒꯤ ꯃꯍꯨꯠ ꯍꯦꯟꯅ ꯁꯤꯡꯊꯥꯅꯕꯒꯤ ꯃꯥꯏꯀꯩꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯄꯤꯒꯤ ꯃꯒꯨꯟ ꯁꯃꯥꯖ ꯑꯁꯤꯗ ꯃꯥꯡꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯃꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯃꯇꯝꯁꯤꯗꯗꯤ ꯑꯇꯥꯡꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯒꯤ ꯃꯈꯣꯏꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯂꯧꯗꯨꯅ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯅꯨꯄꯤꯒꯤ ꯊꯧꯗꯥꯡ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯋꯥꯍꯩ ꯑꯁꯤꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ꯫